ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯄꯨꯊꯣꯛꯆꯈ꯭ꯔꯕ ꯆꯟꯗꯟꯄꯨꯔꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯃꯩꯂꯥ ꯗꯦꯁꯇ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯕꯤꯔꯚꯗ꯭ꯔ ꯀꯧꯏ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯤꯡꯅ ꯏꯟꯗꯣꯔꯦꯈꯥ ꯀꯧꯏ꯫ ꯕꯤꯔꯚꯗ꯭ꯔ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯟꯗꯣꯔꯦꯈꯥꯒ ꯂꯣꯏꯅꯅ ꯄꯥꯜꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯃꯆꯥ ꯑꯁꯤꯅ ꯊꯥ 3 ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯃꯥꯏꯀꯩ ꯑꯅꯤꯗꯒꯤ ꯌꯨꯝꯂꯣꯟꯅꯕ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯇꯥꯔꯛꯈꯤ꯫ ꯕꯤꯔꯚꯗ꯭ꯔ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯦꯡꯒꯣꯜ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯕꯤꯔꯚꯗ꯭ꯔ ꯅꯤꯡꯊꯧ ꯐꯥꯗꯨꯅ ꯍꯥꯠꯈꯤ꯫ ꯅꯤꯡꯊꯧ ꯐꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯃꯤꯂꯥ ꯕꯣꯟꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯕꯣꯟ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯁꯃꯤꯂꯥꯅ ꯂꯩ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯆꯪꯅꯗꯦ꯫ ꯏꯟꯗꯣꯔꯦꯈꯥ ꯃꯆꯥꯅꯤꯄꯥ ꯑꯄꯤꯛꯄ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯁꯃꯤꯂꯥ ꯕꯣꯟꯗ ꯆꯪꯁꯤꯜꯂꯛꯄꯗ ꯁꯃꯤꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯅ ꯎꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯈꯜꯂꯤ, ꯑꯩꯒꯤ ꯕꯣꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯅ ꯆꯪꯕ ꯇꯧꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯕꯣꯟꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯁꯃꯤꯂꯥꯅ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯃꯈꯨꯠꯇ ꯃꯥꯂꯥ ꯄꯔꯦꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯟꯗꯣꯔꯦꯈꯥꯅ ꯃꯆꯥ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯅꯤꯡꯕꯤ ꯑꯗꯨ ꯎꯕꯗ ꯏꯟꯗꯣꯔꯦꯈꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯅ ꯃꯤꯅ ꯆꯪꯅꯗ꯭ꯔꯕ ꯕꯣꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯀꯅꯥꯕꯨ ꯊꯤꯔꯤꯕꯅꯣ? ꯋꯥꯔꯝ ꯄꯨꯝꯕ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯏꯃꯥ, ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯏꯟꯗꯣꯔꯦꯈꯥꯅꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯁꯤꯡꯅ ꯐꯥꯒꯗꯧꯔꯦ ꯈꯪꯕꯗꯒꯤ ꯅꯆꯥꯅ ꯁꯃꯤꯂꯥ ꯀꯧꯕꯤ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯐꯝꯗ ꯆꯪꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯏꯃꯥꯅ ꯃꯥꯕꯨ ꯈꯪꯕꯤꯔꯕꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯏꯕꯦꯝꯃ, ꯃꯥꯗꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯅꯪꯕꯨ ꯃꯥꯅ ꯎꯕꯗ ꯆꯥꯊꯣꯛꯄꯤꯈ꯭ꯔꯒꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯃꯥꯅ ꯂꯩꯕ ꯃꯐꯝꯗꯨ ꯑꯩꯕꯨ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯤꯁꯨ ꯑꯩꯒꯤ ꯂꯝꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯑꯃ ꯐꯥꯎꯕ ꯕꯣꯟꯁꯤꯗ ꯆꯪꯍꯟꯕ ꯇꯧꯗꯅ ꯃꯅꯤꯡ ꯇꯧꯅ ꯂꯩꯍꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯤꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯕ ꯇꯥꯔꯦ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯕꯣꯟ ꯑꯁꯤꯁꯨ ꯃꯤꯅ ꯂꯧꯈꯤꯕ ꯇꯥꯔꯕꯗꯤ, ꯃꯤꯅ ꯃꯩ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯊꯥꯔꯛꯂꯕꯗꯤ ꯏꯃꯥ ꯁꯃꯤꯂꯥ ꯀꯧꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯃꯥꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯑꯃꯒꯨꯝ ꯅꯠꯇꯕ꯭ꯔꯥ? ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯇ ꯇꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯅꯆꯥꯕꯨ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯖꯁꯤꯅꯨ꯫ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯒꯗꯧꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯍꯤꯡꯆꯥꯕꯤ ꯁꯃꯤꯂꯥ ꯀꯧꯕꯤ ꯏꯃꯥ ꯑꯗꯨꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯩ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕꯤ ꯁꯥꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯃꯤꯂꯥꯒꯤ ꯁꯛꯇꯝ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯗ ꯈꯨꯔꯨꯝꯈꯤ꯫ ꯇꯥꯛꯄꯤꯌꯨ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯍꯤꯡꯆꯥꯕꯤ ꯁꯃꯤꯂꯥꯅꯤ꯫ ꯏꯕꯦꯝꯃꯅ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨ ꯃꯤꯅ ꯍꯥꯠꯈ꯭ꯔꯕꯗ, ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯔꯦ꯫ ꯃꯤꯁꯥ ꯑꯃꯗꯤ ꯁꯍꯤꯡ ꯆꯥꯗꯨꯅ ꯂꯩꯔꯨꯕꯗꯒꯤ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯅꯅꯥꯏꯅ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕ ꯇꯧꯔꯨꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯅꯅꯥꯏꯒꯤ ꯕꯣꯟ ꯑꯁꯤꯗ ꯏꯅꯤꯡ ꯇꯧꯅ ꯊꯝꯕꯤꯔꯤꯕꯅꯤ꯫ ꯅꯅꯥꯏꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ꯫ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯦ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ? ꯍꯤꯡꯆꯥꯕꯤ ꯁꯃꯤꯂꯥ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯉꯥꯏꯔꯛꯈꯤ꯫ ꯏꯃꯥ, ꯅꯍꯥꯛꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯍꯥꯠꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯅ ꯄꯣꯛꯆꯔꯤꯕ ꯏꯆꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯁꯤꯟꯅꯖꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯗꯨꯅ
Imana hairiba punamak hayanbiduna achauba ningthoren uhanbirau. Nasadi ipuroiba leitrabana amuk hinglubagi kari kanagani. Maharani adu oirabadi nahak ayhangna halagriba phawba nasa asika leiramu ayhak chatlage. Hingsabi Shamila ashawbaga loinana Maharani ki sakpham lauduna langidamak thoraklei. Asomdana laibak anigi ningthau anidu lan ngambagi harauduna ningthau konung changlakle. Konung manunggi hi ai punamak khomjanba horaklei. Matam adumaktada hingsabi Shamila yaurakle. Maigai mari maktagi hingsabi ki shaktina lanmi tiangol mari thokna koisilakle. Lanmi singi kholauda ningthau aniduga loinaba lanmi punamak pungak ngakhi. Tawpham khangdana leptuna leikhi. Makota paiba khulai sing taki. Shamila na laurakhi. Ining thau Birbhadra na joy oire. Ining thau gi lanmi punamak mafam masida leptuna leiriba ningthau aniga konaba senapati punamak phajelu. Waisi tabada cheloraba ningthau Birbhadra gi lanmi punamak laktuna ningthau aniga konana makhoigi lusingba senapati sing phajankhre. Shamila hingsabi namu hairakhi. Ningthau ani si punsilu aduga makhoigi lusingba senapati sing punamak nakhoina haluro. Ningthau anigi lanmi singdudi thadokro. Makhoidi mapugi yathang inbadani aduna mayumda halankro. Senapati singdu lanmi singduna halaba matung ningthau anidu umangda makut punduna purakhi. Umang yaurabada Shamilana lanmi sa ningthau ani si mafam masida punduna thamu. Ayak makhoibu lanbi gadauba mi laurukhige hairaga umang manungda sangkhiduna Maharani Indurekhabu kaurakhi. Indurekha Maharani masa apikpadu poraga Shamilagi mangda lepki. Shamilana Maharani ibemabu khurumki. Maharani ibema kota thanglen paibiduna ining thaugi laman singbiu. Indurekha makuta thangsang ama paiduna ningthau anibu manga kaktuna hatkhi. Maharani na lanmi sing thaduna mantri bu kahonki. Mantri da macha nipa angang asina chaudriba phawba leibang nga o haina sinakhi. Aduga umang asi mayai da phajaraba sangai ama Jobraj na lainaba chaw haiki. Jobraj ki seba gi dabak sebaroi sing tharaknaba amadi chana thaknaba punamuk nukti tharaknaba su khanganki. Asumna mantri na Maharani na hairapau punamak pangthokki. Hingsabi Shamila da yengladuna Maharani na hairakhi. Ima nahakti punamaki mamani. Nahaki na phamda nasana karigumba matanijagi. Aina hairibasi yabidaba tawbiganu. Aihakti haujik hinglubagi karisu kanadre. Aduna aina poksaba isa singasidagi ima nahaki nasa oibihoro. Apapata punamak na phamda sinajaram labani. Angang adu phaina pamlaga imagi bungonung siba. Ima na ngasi isagi nasak muna yengjaduna pumen paumen ramlagi. Isa di naraibak parabani. Laibak thibi namana poksarabasu laiga manarabi nama phangjaragani. Namagi yathang bungang na satpu ujoko. Namagi sebada awaba haibadu lairakanu. Hayang nang nasauraga laibak ngakpa matamda asan sanda khairakanu. Atuan masingbu luna sana tawbiro. Nangbu pokpa laining thaugi minglen lauduna imana nangbu birsen haina mingthon piram labani. Aduga imagi bungo nangbu yoksabi namagi naming lauduna Shamilagi birsen haina punamang na khanghaurasino. Machabu munna yenglaga khazaya nimak han supsaraga mamita pini ira sieladuna machabu Shamilada sinakhi. Hingsabi Shamila Maharani matau adu uraga mapuning phaba ngamdana hingna kapladuna hairakhi. Maharani ibema di leibaki mamani mamana masada piba thodang bunanaina karamna tokkani. Handaki mapokchu hingsabi oina poklore. Nahangna piba thoda sibu aina kahen batarabadi mapok khudingda asidagi hen hanthaba mapok oina poksagi. Chingnabi gano Maharani ibema. Makoi animong makon thongna hingna kaminaraba matungda Maharani masabu amutang singna yanglamlaga
Samila bongi manakta sialiba turenda chongthaduna mapuroibagi matung inki. Hingsabi Samilana Maharani Indorekhagi saktam lauduna angang adu chawnaba konungdagi tharakpa yokshabi singaloinana kana kanna sectionna senaduna yokhi. Matam asimaktada Chandanpur kauba laibakta Chandrasen kauba ningthau ama palami. Maharani na Chandrapati kawi. Makoi ani mamikta masa udi. Maram maduna Shiva Mahadeva bu ningjai. Nongma Chandrapati gi mamangda Shiva Mahadeva lengbirakduna takpirakhi. Maharani nabungoga loinana Mahadeva aibu ningjaba se matam kuirakle. Aduna nakhoina ningjaba thungjaro nasa ibeba ma phangjaro haina kripa pibiramki. Maharani mikap het tholakpaga tumthaba tawduna leikhi. Nonga labada masa sengdokjaraga ningthaugi mafamda mangi wafam punamak tamjakhi. Ningthaugi pungning yamna nungaikhi. Sahi pharakpada masa nupi ama phangjakhi. Adubu angang asi ayuk nungthildana mi oi numidangdana sagon oli. Angang nupi masa asigi maming Chandralekha haina kawi. Chandanpurgi Rajkumari Chandralekha masak matau phajabada magumba yaudi. Ayeng basingi pungning huna ningthijai. Ngang thoklakpa tare khoithumle mahaki masada awat pamata leiti. Asumna magi phajabagi pau leibak khudingmakta sandokhibana leibak punamak pomna nenkhi. Chandanpurgi Rajkumarigi phajabagi pau tabasingna makoi masen onsinaduna hainaki. Hera mana phajabana aigi nupidagi kari hengani. Ningthaugi macha oibaduda cheningba set iningbada intaubaduda phajabu oina ubu oirini. Amana mu haidai. Itaw madu phana oiduna su isan nupidagidi mana adum helani. Itaw gi sandi manaton su shawi mana su iphan phali. Hera itaw adudi khara hemandra. Makhoi masan yenaduna khanage tawi. Aduda amana mu haidai. Itaw sha udriba adugidamak karigi yenaribano. Aidi auba itawgi nupina mana phalabasu manaton chawrabasu phajabe heli hainingi. Hera itawgi chanupina kari heladana makhoi masen yanaduna shawnai. Asuk phajaraba magi phajabana leibak khudingmakta ngangnariba Chandanpurgi Rajkumarigi asoiba hairagadi nungthilgi matamdana mi oiraga numidangdana sagol onba sini. Masigidamak ningthau Maharani anina awaba polum puduna matam punamakta Shiva Mahadeva bu ningjaduna leiki. Asumna nongma haukhibana Rajkumari asi shawpa mapung pharakle. Mana ahingda sagol onba duga ayuk nungthildana mi oibasi mi singna khangnaramdabani aduba haujikti Rajkumari na charakpadagi khangnaba mi yaurakduna asum sandokhibana leibak asigi praja singna lona tumina ngangarakpadagi leibak sinmathungna khangnarakhi. Leibak ningthau masa singna yengnaba laknaki. Makhoina ayuk nungthilda mi oringaigi matamda Rajkumari bu ujaba phangi. Asumna su sonai onthokna phajakreda karamba lairembina saigon tawduna pu ibano. Magi phajaba saktamasi ujaba phangjariba ikoyase kayada leibak phariba. Yengu khudingmakta awatpa haibadu leiti. Phajaba punamaktagi hena phajabini. Mahak leibana Chandanpurgi praja singasi nungaina panba oibatai. Mahak asi matau karamna phanggadagi phangjarabadi pokpagi mahi yanba haibadu oirani. Mahakpu ilai-laina phangbadi oiraroi. Chandanpurgi ningthau asisu matik mathauna leiba kukan panganba ningthaureni. Asumna khanaduna arakpa ningthau macha punamak maraibakta hannakhi. Maraibak yaurabada Rajkumarigi phajaba punamak tamnaraduna leinakhi. Aduga asumna su hainakhi. Aduk phajakrabi mana numidangda sagon oli hairibasi karam tawriba. Sagol aduna kadaida thamliba. Mabu laururaga karamna laiminagadaba wakhal mon khanaduna leiki. Adubu magi phajabagi saktamdi ningthau macha singi thamoida mamita aduna leiki. Kauba yadraba
ꯃꯥꯒꯤ ꯐꯖꯕꯒꯤ ꯁꯕꯥꯟ ꯃꯣꯔꯇꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯁꯤꯡꯗ ꯄꯥꯎ ꯇꯝꯗꯨꯅ ꯆꯟꯗꯟꯄꯨꯔꯒꯤ ꯁꯒꯣꯜ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯗꯨꯅꯁꯨ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯉꯛꯅ ꯍꯪꯈꯤ, ꯀꯔꯝꯕ ꯁꯒꯣꯜꯅꯣ, ꯀꯔꯤ ꯃꯆꯨꯅꯣ, ꯀꯗꯥꯏꯗ ꯊꯝꯕꯅꯣ? ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯈꯨꯝꯈꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯁꯒꯣꯜ ꯃꯁꯛ ꯎꯔꯛꯇꯤ, ꯎꯖꯔꯛꯄ ꯍꯥꯏꯕꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤ ꯑꯣꯏꯕ ꯆꯟꯗꯟꯄꯨꯔꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨꯗꯤ ꯎꯖꯔꯛꯏ, ꯅꯨꯃꯤꯗꯥꯡꯗ ꯁꯒꯣꯜ ꯑꯣꯏꯕꯗꯨꯗꯤ ꯎꯖꯔꯛꯇꯦ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯍꯥꯏꯔꯛꯈꯤ, ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯗ ꯁꯒꯣꯜ ꯑꯣꯏꯕ ꯑꯉꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯇꯥꯟꯅꯗꯨꯅ ꯁꯒꯣꯜ ꯂꯩꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯟꯗꯟꯄꯨꯔ ꯌꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯗꯨꯅ ꯆꯟꯗꯟꯄꯨꯔꯒꯤ ꯀꯣꯅꯨꯡꯗ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯒ ꯎꯅꯈꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯍꯥꯔꯥꯖꯒꯤ ꯀꯣꯅꯨꯡꯗ ꯊꯝꯕꯤꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛꯇꯪ ꯃꯁꯛ ꯌꯦꯡꯖꯒꯦ ꯂꯥꯛꯆꯕꯅꯤ, ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯆꯥꯟꯕꯤꯗꯨꯅ ꯎꯍꯟꯕꯤꯌꯨ꯫ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯅ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ, ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯊꯝꯖꯔꯤꯕ ꯁꯒꯣꯜꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯅꯤ꯫ ꯃꯍꯥꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯗꯅ ꯁꯒꯣꯜ ꯑꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩꯍꯥꯛ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯡꯅ ꯄꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯕꯨ ꯈꯨꯔꯨꯝꯖꯔꯒ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯂꯦꯡꯕꯤꯔꯛꯏꯕ ꯄꯥꯕꯨꯡ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯐꯝꯗ ꯅꯆꯥꯅ ꯋꯥꯍꯪ ꯈꯔꯗꯪ ꯍꯪꯖꯒꯦ, ꯄꯥꯎꯈꯨꯝ ꯄꯤꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯁꯤꯡꯅ, ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕ ꯁꯛꯐꯝ, ꯆꯨꯡꯐꯤꯔꯥꯟ ꯆꯥꯔꯕ ꯁꯕꯥꯟꯕꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ, ꯕꯨꯙꯤ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ ꯅꯤꯡꯊꯧꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ, ꯑꯍꯥꯟꯕ ꯋꯥꯍꯪꯗꯤ ꯙꯔꯃ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯅꯤꯁꯨꯕꯅ ꯑꯁꯤꯡꯕꯅ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯑꯗꯨꯒ ꯑꯄꯪꯕꯅ ꯀꯅꯥꯕꯨ ꯀꯧꯕꯒꯦ? ꯑꯍꯨꯝꯁꯨꯕꯅ ꯀꯟꯕꯗꯒꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯕꯨꯅꯣ? ꯃꯔꯤꯁꯨꯕꯅ ꯖꯤꯕ ꯑꯣꯏꯅ ꯄꯣꯛꯂꯕꯁꯤꯡꯅ ꯀꯥꯎꯅꯕ ꯑꯃ ꯂꯩ, ꯀꯔꯤꯅꯣ? ꯃꯉꯥꯁꯨꯕꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯑꯊꯣꯏꯕ ꯂꯝꯕꯤ ꯀꯔꯤꯅꯣ? ꯇꯔꯨꯛꯁꯨꯕꯅ ꯑꯆꯨꯝꯕꯁꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯔꯦꯠꯁꯨꯕꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯕꯨꯅꯣ? ꯅꯤꯄꯥꯟꯁꯨꯕꯅ ꯂꯪꯐꯩ ꯆꯠꯄꯗ ꯂꯣꯏꯅꯒꯗꯧꯕ ꯑꯁꯦꯡꯕ ꯃꯔꯨꯞ ꯀꯅꯥꯅꯣ? ꯋꯥꯍꯪ ꯈꯔꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯕꯗꯤ ꯁꯒꯣꯜ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ꯫ ꯆꯟꯗꯟꯄꯨꯔꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ, ꯅꯤꯡꯊꯤꯕ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯒꯤ ꯋꯥꯍꯪꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯁꯤꯡꯗꯨ ꯈꯪꯂꯕꯁꯨ ꯂꯥꯟꯒꯗ꯭ꯔꯥ ꯁꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯅꯤꯡꯊꯧꯔꯦꯜ ꯆꯟꯗ꯭ꯔꯁꯦꯟꯗꯒꯤ ꯕꯤꯗꯥꯏ ꯇꯧꯔꯒ ꯆꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕ ꯀꯥꯟꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕ ꯅꯤꯡꯊꯤꯕ ꯁꯛꯐꯝꯕꯨ ꯅꯤꯡꯁꯤꯡꯈꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤ, ꯑꯗꯨꯛ ꯐꯖꯕ ꯅꯤꯡꯊꯤꯕ ꯃꯥꯒꯤ ꯁꯛꯐꯝ ꯎꯔꯨꯔꯤꯕ ꯖꯨꯕ꯭ꯔꯥꯖꯁꯤꯡꯁꯤ ꯀꯔꯤꯒꯤ ꯉꯥꯎꯔꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯃꯥꯅ ꯁꯒꯣꯜ ꯑꯣꯜꯂꯤꯕꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯥꯅ ꯑꯣꯜꯂꯤꯕ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯎꯖꯅꯤꯡꯉꯤ, ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯒꯤꯗꯃꯛ ꯁꯣꯏꯗꯅ ꯂꯥꯟ ꯊꯣꯛꯂꯔꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯊꯝꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯃꯤꯂꯥꯕꯣꯟꯗ ꯁꯃꯤꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯅ ꯃꯆꯥꯅꯤꯄꯥ ꯖꯨꯕ꯭ꯔꯥꯖ ꯕꯤꯔꯁꯦꯟꯕꯨ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯍꯩꯅꯕ ꯀꯣꯅꯨꯡꯗꯒꯤ ꯊꯥꯡ ꯇꯥ ꯍꯩꯕꯁꯤꯡ ꯀꯧꯗꯨꯅ ꯁꯃꯤꯂꯥꯕꯣꯟꯒꯤ ꯃꯄꯥꯟꯗ ꯈꯨꯠꯂꯥꯏ ꯇꯝꯐꯝ ꯁꯪ ꯁꯥꯗꯨꯅ ꯇꯝꯍꯟꯈꯤ꯫ ꯁꯃꯤꯂꯥꯅ ꯍꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛꯁꯨ ꯃꯆꯥꯅꯤꯄꯥꯗ ꯇꯝꯕꯤꯗꯨꯅ ꯍꯩꯍꯟꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯖꯨꯕ꯭ꯔꯥꯖ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫
Masagi fajaba mapung marai pharakpagi phibam murti yengzaraga Shamila kaubi hingsabi Maharani bu ningsingduna lona lona kapsakhi. Shamila kaubi hingsabi asi Maharani na macha puduna magi mafamda ima haina kaukiba numit adudagi saing saba tuktuna konongdagi tharakpa seng hawai mana masing saduna lining bi oiduna leirakli. Nongma bir sena mama bu yengladuna haijarakhi. Ima aikoina karigidamak bona sida leiribano. Aibu karigidamak jobras haina thang ta tambiriba ujasingna amadi aikoigi thong thakliba leisabisingna hairibano. Aduga ima isabuna bona sida karigidamak lehelamlibano. Ima na asengmadu takpiu. Aigi pukningda singnaba asimatang kuhanbiu. Ima na kari laluduna phibam asi oiramlibano. Masagi nungsiba wahai taraga hingsabidu mapungning nungsina kapki. Imagi bungo nana ngasi imagi mafamda hangliba wahangasi imana kari oina pakhum pigani. Imagi thamoy asi kaikhre. Adubu imana atianba pakhum pirage tao. Nahak asi laipak asigi mapuning thaurengi masani. Aduna nangbu makhoina bebhar tawribani amadi ikai khumnaribani. Ima isa na mafam asida lairibase atay maramgi natti nangbu chawba ngairibani. Nangna chawraktuna naina sing mapung phana haibaduni ima na ngairibasi. Nangbu pokpa napabong ning thaureldi yeknaba thangnaba laibak singi ning thau mayam tinnaraga lan horaktuna napabonggi yamdraba lan misingdo tengol ani thongna khaidolaga maigai ani da lan thengnaki. Adubu napabonggi pangal lausing akhak palaitana honaduna numit mangani phawba lan henjina pangamdana lairabada yamlona balaibak singi ning thau singi lan mi yamna thomjelaktuna napabong ning thaurelbu phaduna hatki. Maduda imana sauraduna ning thau aniduga loinana senapati sing punna hatki. Aduga landa yaurakpa lanmi singbuna maraibak tahlanki. Maram asidagi imana isapu chawba ngaiduna bona sida lairibani. Aduga laibak asibuna mantri bu ngahalibani. Haujikti isana chawba sare pharakpa amadi nahina sing mapung phana hairabanina ningthau oinabagidamak rani thiba yare. Maharani Indorekhana Jobrasbu sinarjaramba mikupta apopa machana te khangan biganu hairambadu ningsinglaki. Hingsabina mathanda khanjaraki. Maharani Ibema nangna piramba thaudang asi pangthoknaba honajabada nanai hingsabidi minamba oidaba ngangduna pap langsinba taredo. Nanai bu ngakpiu. Ngasi phawba Maharani Ibema bu sire haibasi kanagumba amatta khangandana Maharani gi sakpam lauduna isabu yokjaribase. Maharani Ibema gi thawaina penbiu ko. Isa sembana aigi thaudang oirabana. Isa gi afaba imau thibasu aigi thaudang oiredo. Asumna khanduna dhyan tawduna yenglakpada Chandanpur laibaki Rajkumari Chandralekha ahingda sagon olaga ayung nungthilda mi oiduna masani pabu ngairibadu ure. Maduda hingsabidu nungaiman khraduna masani pabu khudakta kauraduna hairaki. Imagi bungo nahak yamna thuna Chandanpur laibakta chattaba yadri. Mafam maduda panba ningthaugi mamingna Chandrasen kaubani. Maharani gi mamingna Chandrapati kaubani. Makhoi anigi machanupi Rajkumari Chandralekha bu imana imau oiningi. Mabu lauruduna imagi ningba thunghallu. Ima mafam adu yaunaba chatpada matam kayam kuina sangadage na sada takpiu. Ibungo tha ahumgi lambini nongchup lambida chatkadaubani nangna chatpada loina khigadauba pot punamuk imana takani. Nangna pokpadagi loinaraklaba sagol amadi nangna loijariba tenawa siga loinana chatko. Atai atopa nangna chatpada changadauba polamsingdi imana pigani. Hingsabina masana chatpada pugadauba punamak langduna paitu macha amada hapduna piraduna hairaki. Ibungo nangna pamba khudingmak paitu asida haplabani. Nangna ninglakpa punamak masidagi lauthoktuna sijanajaro.
ꯖꯣꯕ꯭ꯔꯥꯖꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯏꯔꯨꯖꯕꯤꯗꯨꯅ ꯃꯁꯣꯡ ꯃꯅꯥ ꯈꯨꯖꯤꯟ ꯀꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯃꯥꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯆꯟꯗꯟꯄꯨꯔꯗ ꯆꯠꯇꯨꯅ ꯆꯟꯗꯟꯄꯨꯔꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯂꯧꯔꯨꯕ ꯇꯥꯔꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯕ ꯇꯥꯔꯤ꯫ ꯃꯇꯝ ꯈꯔ ꯇꯦꯁ ꯀꯣꯏꯔꯨꯁꯤ꯫ ꯁꯒꯣꯜ ꯑꯗꯨ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯔꯣꯟ ꯈꯪꯏ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯏ꯫ ꯖꯣꯕ꯭ꯔꯥꯖ ꯑꯐꯕ ꯄꯨꯡꯐꯝ ꯃꯃꯥꯅ ꯍꯥꯏꯕꯗ ꯈꯣꯡꯁꯥꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯕꯣꯔ ꯅꯤꯔꯒ ꯃꯃꯥꯅ ꯄꯤꯕ ꯄꯥꯏꯇꯨ ꯑꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯁꯒꯣꯜ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯖꯣꯕ꯭ꯔꯥꯖꯀꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯁꯒꯣꯜꯅ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯃ ꯌꯧꯔꯛꯈꯤ꯫ ꯁꯒꯣꯜꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯦ ꯈꯪꯕꯅ ꯖꯣꯕ꯭ꯔꯥꯖꯅ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯒ ꯁꯒꯣꯜꯒꯤ ꯌꯥꯆꯜ ꯂꯧꯊꯣꯛꯄꯤꯔꯒ ꯏꯁꯤꯡ ꯊꯛꯆꯅꯕ ꯑꯃꯗꯤ ꯁꯖꯤꯛ ꯆꯥꯖꯅꯕ ꯊꯥꯗꯣꯛꯄꯤꯔꯝꯈꯤ꯫ ꯖꯣꯕ꯭ꯔꯥꯖ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯦꯅꯋꯥꯅ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯊꯤꯔꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯊꯦꯡꯅꯔꯦ꯫ ꯈꯨꯗꯛꯇ ꯁꯒꯣꯜꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡꯗꯨ ꯊꯛꯂꯨꯕꯗ ꯀꯩ ꯑꯣꯟꯈ꯭ꯔꯦ꯫ ꯇꯦꯅꯋꯥꯅ ꯖꯣꯕ꯭ꯔꯥꯖꯇ ꯁꯒꯣꯜ ꯀꯩ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯈꯤ꯫ ꯖꯣꯕ꯭ꯔꯥꯖꯅ ꯈꯜꯂꯛꯈꯤ, ꯁꯒꯣꯜ ꯑꯣꯏꯅ ꯊꯧꯒꯗꯧꯕꯒꯤ ꯁꯔꯨꯛ ꯀꯩ ꯑꯣꯏꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯀꯩ ꯑꯗꯨ ꯐꯥꯔꯒ ꯁꯒꯣꯜꯒꯤ ꯌꯥꯆꯜ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯖꯣꯕ꯭ꯔꯥꯖꯅ ꯀꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯅ ꯈꯔ ꯊꯨꯅ ꯌꯧꯒꯗꯕ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯁꯝꯗꯨꯅ ꯆꯠꯂꯨ꯫ ꯁꯒꯣꯜꯅ ꯑꯣꯟꯕ ꯀꯩ ꯑꯁꯣꯡꯕ ꯅꯔꯛ ꯁꯤꯡꯂꯛ ꯐꯥꯎꯗꯨꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯥ ꯑꯃ ꯃꯈꯥꯏ ꯐꯥꯔꯛꯄꯗ ꯆꯟꯗꯟꯄꯨꯔ ꯗꯦꯁ ꯌꯧꯔꯦ꯫ ꯖꯣꯕ꯭ꯔꯥꯖꯅ ꯀꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯆꯟꯗꯟꯄꯨꯔ ꯗꯦꯁ ꯌꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯣꯊꯥꯈꯤꯁꯤ꯫ ꯑꯩꯁꯨ ꯎꯔꯨꯝ ꯑꯁꯤꯗ ꯄꯣꯊꯥꯈꯤꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯅꯤꯡ ꯇꯧꯅ ꯄꯣꯊꯥꯖꯧ꯫ ꯁꯒꯣꯜꯅ ꯑꯣꯟꯕ ꯀꯩꯅ ꯃꯄꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯎꯃꯪꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯁꯖꯤ ꯑꯃ ꯐꯥꯔꯒ ꯆꯥꯈꯤ꯫ ꯇꯦꯅꯋꯥꯁꯨ ꯎꯃꯪꯗ ꯆꯪꯗꯨꯅ ꯆꯥꯕ ꯌꯥꯕ ꯊꯤꯔꯛꯈꯤ꯫ ꯂꯐꯣꯏ ꯐꯖꯅ ꯃꯨꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯄꯨꯛ ꯊꯟꯅ ꯆꯥꯔꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯖꯣꯕ꯭ꯔꯥꯖꯁꯨ ꯃꯃꯥꯅ ꯄꯤꯔꯛꯄ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯆꯥꯕ ꯌꯥꯕ ꯆꯥꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯕꯨ ꯎꯕ ꯃꯤꯁꯤꯡꯅ ꯍꯪꯂꯛꯈꯤ, ꯃꯍꯥꯁꯣꯏ, ꯅꯍꯥꯛꯄꯨ ꯀꯔꯤ ꯗꯦꯁꯇꯒꯤ ꯂꯥꯛꯄꯅꯣ, ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯤꯕꯅꯣ? ꯃꯗꯨ ꯇꯥꯕꯗ ꯖꯣꯕ꯭ꯔꯥꯖꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯍꯥꯛ ꯃꯍꯤꯂꯥ ꯗꯦꯁꯇꯒꯤꯅꯤ, ꯏꯃꯤꯡꯅ ꯕꯤꯔꯁꯦꯟ ꯀꯧꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯃꯍꯥꯁꯣꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯊꯨꯡꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯇꯥꯔꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯌꯨ, ꯃꯍꯤꯂꯥ ꯗꯦꯁꯀꯤ ꯅꯤꯡꯊꯧ ꯕꯤꯔꯚꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯔꯁꯦꯟꯅ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯣꯏꯗ꯭ꯔꯕ ꯂꯩꯔꯕꯗꯤ ꯏꯔꯩꯕꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯆꯦꯠꯊꯗꯨꯅ ꯇꯝꯂꯕꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯍꯧꯖꯤꯛꯃꯛ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯖꯣꯕ꯭ꯔꯥꯖꯕꯨ ꯀꯧꯁꯤꯜꯂꯔꯦ꯫ ꯖꯣꯕ꯭ꯔꯥꯖꯅ ꯀꯩꯗ ꯍꯥꯏꯈꯤ, ꯅꯍꯥꯛ ꯑꯩꯅ ꯀꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯁꯣꯡꯕꯗ ꯂꯣꯠꯇꯨꯅ ꯂꯩꯌꯨ꯫ ꯍꯥꯏꯔꯝꯂꯒ ꯖꯣꯕ꯭ꯔꯥꯖ ꯇꯦꯅꯋꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯆꯪꯂꯛꯈꯤ꯫ ꯃꯁꯥꯗ ꯄꯥꯏꯇꯨ ꯌꯥꯟꯕ ꯃꯔꯦꯡꯕꯥꯟꯗ ꯇꯦꯅꯋꯥ ꯇꯣꯡꯕ ꯖꯣꯕ꯭ꯔꯥꯖ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯅ ꯂꯥꯛꯄꯒꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯪꯂꯛꯈꯤ꯫ ꯖꯣꯕ꯭ꯔꯥꯖꯅ ꯄꯥꯈꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯆꯟꯗꯟꯄꯨꯔꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯤꯡꯊꯤꯖꯕ ꯒꯨꯟꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯈꯤꯕꯅ ꯆꯟꯗꯟꯄꯨꯔ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯊꯨꯕꯗ ꯊꯣꯛꯂꯒꯗꯧꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯤꯆꯪꯗꯤ ꯂꯩꯔꯣꯏꯗꯧꯔꯤ, ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯔꯒ ꯁꯣꯟꯅꯒꯗꯕ ꯂꯥꯟꯅꯤ꯫ ꯃꯤꯆꯪ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯂꯥꯟ ꯄꯥꯡꯉꯨ ꯍꯥꯏꯅ ꯏꯃꯥꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯆꯤꯡꯅꯕꯤꯒꯅꯨ, ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯔꯦꯜ ꯕꯤꯔꯚꯗ꯭ꯔ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯃꯤꯆꯪ ꯂꯩꯖꯗ꯭ꯔꯕ ꯏꯅꯤꯡꯊꯧꯒꯤ ꯃꯤꯆꯪꯗ ꯌꯥꯎꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯖꯣꯕ꯭ꯔꯥꯖꯀꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯇꯥꯔꯒ
Jobraj, handaki lan asi angakpa oigadori, araiba lanfam oiroidori, isana thamoi sengna hairabanina lan asi yauro. Aduga Jobrajdi sagol samut tongnaba dolai yaubirakpra. Iningthau nanai gi tongnaba sa yaujari, kochu kulai yaujari kari thoina khanbiganu. Ahing adu ningthau konongda manai singna seba tauduna leire. Nong nganbaga mamana pirakpa paitudagi fajaraba firol sing lauthokhtuna set induna ningthau konongda sanglakhi. Ningthauna Jobrajbu phamphamda phamnaba takpirakpadagi ningthaubu khuramlaba matung phamphamda phamki. Konongduda leiramliba makoi pumba lange wa ngakta ngangnarami. Tanjaduda Jobrajki tenawana Rajkumari manakta laktuna hairakhi. Rajkumari haujikti matam haibadu laklabani. Ibemana matam kuina ngaijariba thunglagani. Wafamdu hairamlaga tenawadu Jobrajki lengbana tongduna leikhi. Rajkumari na khali matam yorokle haiba sidi ngarang Jobraj ama lakpadu oiragani khanduna thuna yangna mapi hongduna konongda sanglakhi. Mapa ningthau khurumjaraga yengthorakpada Jobrajki phamamda phamliba Birsenbu ukhi. Jobrajbu ubada Rajkumari koktagi khong phawba tu sungki. Changsilaktuna Jobrajbu khurumjaki. Madu ubada mapa ningthau ngakpana kham thengki. Rajkumari sumagi phamhamda phamki. Jobrajki magulaiba adu uraga Rajkumari na khurumjakibani. Rajkumari Jobrajbu lona yengjaduna mapuning yamna harauna leikhi. Langidamak Chandanpurgi konungda wa khannaringagi tanjaduda yengnaba ningthau singgi dut tharaktuna hairakhi. Maharaj Chandrasen, aikhoi laibak ayambagi ningthau sing punsinduna lan tauba tare. Nahangna lan pamdrabadi numidangda sagon onbina sa ibemado ningthau aikhoida piba tai. Ningthau yamna wana maru lukthana leikhi. Ningthaugi awabadu ubada Jobraj Birsen ningthaubu khurumduna hairakhi. Iningthau karigidamak maithong maksinna leibibage yathang pinabiyu nanai leijari. Ningthauna hairakhi. Jobrajki apamba haibiyu. Ningthau singi mahut sinduna lakpiriba dut punamakta aina haijari. Nakhoi mi amamamtana sagol lauba sagol puba yagani. Mi amadagi helabadi sagol singba yaroi. Sagol punphamsu aina takani. Sagol pamlagana sagol pigani lan pamlabasu lan taugani hairusu. Dut singdu hankiduna paudu ningthau singda tamki. Ningthau sing aduna chumi haina khanki. Sagol asi mina onbani aduna sagol lauruba tarabadi amamamta oina chattuna laugadobani. Ani surabadi mapuroiba ani subi oigadoribani. Mi amadagi henba yate. Adu oirabadi ningthau aikhoigi isasingsi mathang thaduna sagol purakpa ngamba yengna si hainakhi. Madugi tungda ningthau singduna Maharajki konungdadi sangba kire aduna konungdagi khara lamna thambiyu haina dut tharakhi. Maduda Jobrajna haiki. Phare aikhoigi Rajkumari asi sagol onduna numidang khuding leiribani. Adubu Mina onba sagon oibana kang haing sikhaningde nong taraklabasu nong solhaningde aduna fajaraba nong yudaba sangjao ama sagani madugi manungda sagol thambani. Ningthau machasingna amamamta oina lakpiduna sagol lobiyu. Dut singna ningthau singda tamki. Ningthau singna machasingdu mathang thaba maduda mai pakpaduna Rajkumari du lauba haina yanakhi. Jobrajki yathang matungina konungdagi khara lamna khudakta manai singna sagol sangama phajana sakhre. Manungda amonba phi singna phajana thakre. Numit taramdaida Jobrajna magi kaidu kauduna sagol mayek haglaba phi amana kaidu phajana yasan bikre. Maraibak mamai pumnamak sagolgi mayek sing napsille. Aduga yasan laktuna numit tabum torokpada sagol sangda puduna sangkhre.
ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯣꯟꯅ ꯁꯒꯣꯜ ꯄꯨꯁꯤꯟꯈꯤꯕꯗꯨ ꯎꯈꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯗ ꯄꯥꯎ ꯇꯝꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯑꯍꯥꯟꯕ ꯆꯠꯄꯗ ꯇꯥꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯈꯤ꯫ ꯃꯥꯅ ꯈꯟꯈꯤ, ꯑꯩꯅ ꯁꯒꯣꯜ ꯑꯁꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏ ꯀꯅꯥ ꯇꯥꯛꯂꯝꯗꯅ ꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦ꯫ ꯃꯊꯪꯗ ꯇꯥꯕ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯟꯈꯤ, ꯑꯍꯥꯟꯕ ꯇꯥꯔꯤꯕꯁꯤꯅ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯣꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯡ ꯁꯥꯒꯠꯅꯈꯤ꯫ ꯌꯨꯕꯔꯥꯖꯅ ꯀꯩꯒꯤ ꯌꯥꯆꯜ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯉꯁꯤꯗꯤ ꯑꯔꯥꯛꯄ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯅꯥꯟꯊꯣꯛꯍꯟꯕ ꯇꯧꯗꯅ ꯍꯥꯠꯂꯨ꯫ ꯑꯗꯨꯒ ꯅꯅꯤꯡꯇꯝꯅ ꯆꯥꯔꯣ꯫ ꯀꯩ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩꯅ ꯀꯩ ꯑꯣꯟꯕꯗꯒꯤ ꯏꯄꯨꯛ ꯊꯟꯗꯕ ꯃꯇꯝ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯉꯥꯛꯂꯒꯦ ꯈꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯍꯥꯟꯕ ꯇꯥꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯃꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯒꯣꯜ ꯁꯪ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯪ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯐꯖꯅ ꯂꯩꯔꯝꯕ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯁꯒꯣꯜꯒꯤ ꯃꯆꯨ ꯁꯪꯂꯕ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯩꯗꯨ ꯁꯒꯣꯜꯅꯤ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯁꯤ ꯃꯕꯨꯛ ꯑꯁꯨꯛ ꯐꯔꯤꯁꯤꯕꯨ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯄꯤꯅꯤꯡꯗꯗꯨꯅ ꯑꯣꯂꯩ ꯄꯂꯩ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯕꯗ ꯀꯤꯔꯗꯨꯅ ꯄꯤꯊꯣꯛꯂꯦꯗꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯁꯒꯣꯜꯒꯤ ꯌꯥꯆꯟ ꯊꯤꯕꯗ ꯀꯩ ꯑꯗꯨꯅ ꯇꯥꯞ ꯐꯥꯔꯒ ꯃꯦꯛ ꯍꯥꯏꯕ ꯃꯈꯣꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯅ ꯌꯨꯕꯔꯥꯖꯇ ꯍꯪꯂꯛꯈꯤ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯒꯤ ꯀꯣꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤ, ꯌꯨꯕꯔꯥꯖꯅ ꯄꯤꯈ꯭ꯔꯤꯕ ꯁꯒꯣꯜꯗꯨꯅ ꯀꯔꯝꯕ ꯁꯒꯣꯜꯅꯣ? ꯃꯍꯥꯔꯥꯖ, ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨꯅꯤ ꯅꯅꯥꯏꯅ ꯄꯤꯖꯈ꯭ꯔꯤꯕꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯗꯤ ꯄꯥꯄꯤ ꯃꯈꯣꯏꯗ ꯀꯔꯝꯅ ꯄꯤꯒꯅꯤ? ꯃꯍꯥꯔꯥꯅꯤ ꯌꯥꯎꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯂꯥꯟ ꯁꯣꯏꯔꯔꯣꯏ, ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕ ꯇꯥꯔꯤ? ꯏꯅꯤꯡꯊꯧ, ꯂꯥꯟꯒꯤꯗꯃꯛ ꯊꯣꯏꯅ ꯆꯤꯡꯅꯕꯤꯒꯅꯨ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯩꯔꯤ, ꯂꯥꯟꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯅꯥꯏꯅ ꯄꯨꯖꯒꯅꯤ꯫ ꯅꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯄꯨꯡ 3ꯒꯤ ꯃꯅꯨꯡꯗꯗꯤ ꯃꯤ ꯑꯣꯜꯂꯛꯂꯒꯅꯤ꯫ ꯅꯤꯡꯊꯧꯗꯣ ꯐꯅ ꯁꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯌꯨꯕꯔꯥꯖ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯌꯨꯕꯔꯥꯖ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯁꯒꯣꯜꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨ ꯁꯒꯣꯜ ꯂꯧꯕ ꯆꯠꯈꯤꯕ ꯃꯈꯩ ꯀꯩꯅ ꯍꯥꯠꯂꯒ ꯁꯪꯒꯤ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯂꯒ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯄꯗ 3 ꯁꯨꯈ꯭ꯔꯦ꯫ 3 ꯍꯦꯛ ꯁꯨꯕꯗ ꯃꯈꯣꯏꯒꯤ ꯏꯅ ꯂꯩꯄꯥꯛꯇ ꯍꯦꯛ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯃꯤ ꯄꯨꯔꯥ ꯑꯣꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯌꯨꯕꯔꯥꯖꯇ ꯈꯨꯔꯨꯝꯗꯨꯅ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯕꯨꯡꯉꯣꯒꯤ ꯅꯅꯥꯏ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯆꯈꯤ꯫ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯟꯗ꯭ꯔꯄꯇꯤ ꯃꯍꯥꯔꯥꯅꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯨꯕꯔꯥꯖꯀꯤ ꯅꯐꯝꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯀꯠꯆꯔꯕꯅꯤ, ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯋꯥꯕꯤꯒꯅꯨ, ꯅꯣꯡꯉꯥꯜꯂꯕꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯤ ꯂꯥꯛꯂꯒꯅꯤ, ꯃꯗꯨꯗ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯒꯗꯧꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯒꯣꯜ ꯑꯣꯟꯕꯤꯗꯨ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯃꯐꯝ ꯑꯃꯗ ꯁꯒꯣꯜ ꯁꯪ ꯁꯥꯗꯨꯅ ꯊꯝꯖꯕꯅꯤ꯫ ꯃꯥꯡꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯤꯡꯕꯤꯌꯨ, ꯏꯆꯥ ꯎꯗꯅ ꯑꯩꯍꯥꯛ ꯍꯤꯡꯕ ꯉꯝꯂꯣꯏ, ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯁꯨ ꯚꯥꯞ ꯇꯥꯔꯛꯈꯤ꯫ ꯅꯣꯡꯉꯥꯟꯊꯣꯛꯄ ꯍꯧꯔꯛꯄꯗ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥ 5 ꯁꯒꯣꯜ ꯂꯧꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯥꯈꯤꯕꯗꯨ ꯑꯃꯠꯇꯁꯨ ꯍꯜꯂꯛꯇ꯭ꯔꯦ꯫ ꯁꯒꯣꯜ ꯄꯨꯔꯛꯄꯒꯤ ꯄꯥꯎꯁꯨ ꯇꯥꯗꯦ꯫ ꯂꯥꯟꯃꯤꯁꯥ, ꯁꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨ, ꯃꯈꯣꯏ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯊꯤꯔꯨꯁꯣ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯤ ꯑꯣꯜꯂꯝꯂꯒꯅꯤ, ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯊꯨꯅꯃꯛ ꯁꯒꯣꯜ ꯁꯪ ꯌꯧꯔꯛꯈꯤ꯫ ꯁꯪ ꯃꯅꯨꯡꯗ ꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯇꯥꯔꯤꯕꯗꯨ ꯎꯔꯦ꯫ ꯁꯪꯒꯤ ꯃꯄꯥꯟꯗꯅ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯁꯤꯡꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯁꯪ ꯇꯝꯅ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯎꯕꯗ ꯁꯒꯣꯜ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯀꯩꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ
ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯣꯡ ꯑꯅꯤꯃꯛ ꯂꯩꯄꯥꯛꯇ ꯍꯣꯠꯂꯒ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯎꯠꯈꯤ꯫ ꯃꯆꯥ ꯁꯤꯔꯕ ꯅꯤꯡꯊꯧꯁꯤꯡꯗꯨ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯤ ꯑꯣꯏꯖꯔꯒ ꯅꯨꯃꯤꯗꯥꯡꯗꯅ ꯁꯒꯣꯜ ꯑꯣꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯤ ꯑꯣꯏꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ, ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯑꯍꯤꯡ ꯑꯍꯤꯡ ꯃꯤ ꯆꯥꯗꯨꯅ ꯂꯩꯔꯒꯗꯧꯕ꯫ ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ! ꯅꯤꯡꯊꯧꯁꯤꯡꯅ ꯅꯝꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯂꯧꯅꯕꯒꯤ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯤꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤ ꯑꯣꯏꯗꯨꯅ ꯏꯆꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯖꯒꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯆꯥꯔꯕ ꯁꯒꯣꯜꯗꯨ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯊꯝꯕ ꯄꯥꯝꯖꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯄꯨꯕꯤꯈ꯭ꯔꯣ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯁꯤꯡꯗꯨ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯤꯁꯨ ꯑꯣꯜꯂꯔꯣꯏꯗꯕ, ꯃꯤꯁꯨ ꯆꯥꯔꯕ ꯁꯒꯣꯜ ꯄꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯅꯤꯡꯊꯧꯁꯤꯡꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯔꯕ ꯁꯕꯥꯟ ꯁꯛꯆꯨꯕꯨ ꯀꯂꯛꯆꯗꯨꯅ ꯏꯃꯧ ꯑꯣꯏꯅꯤꯡꯂꯨꯕꯗꯒꯤ ꯅꯥꯄꯜ ꯀꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯑꯀꯥꯏꯕ ꯀꯌꯥ ꯇꯧꯖꯔꯨꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯅꯨꯄꯤꯅ ꯑꯣꯟꯕ ꯁꯒꯣꯜ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯧꯖꯔꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯈꯥ ꯄꯣꯟꯕ ꯅꯤꯡꯊꯧ ꯑꯣꯏꯖꯔꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯌꯨꯕꯔꯥꯖꯁꯤꯡꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯥꯝꯖꯔꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯕ ꯁꯒꯣꯜꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯖꯔꯒꯦ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯅ ꯍꯥꯏꯔꯛꯈꯤ, "ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯒꯅꯤ꯫ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯂꯔꯣꯏ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯃꯤ ꯆꯥꯔꯒꯗꯕ꯫ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯆꯟꯗ꯭ꯔꯁꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ! ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯀꯔꯝꯗꯤ ꯇꯧꯒꯅꯤ? ꯑꯩꯍꯥꯛ ꯌꯥꯖꯔꯒꯦ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯅ ꯆꯪꯂꯛꯇꯨꯅ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ ꯃꯔꯩꯕꯥꯛꯇ ꯆꯠꯅꯕ ꯍꯥꯏꯖꯈꯤ꯫ ꯆꯟꯗ꯭ꯔꯁꯦꯟ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯧꯁꯤꯡꯕꯨ ꯕꯤꯗꯥꯏ ꯇꯧꯔꯗꯨꯅ ꯂꯩꯖꯍꯧꯈꯤ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯒꯣꯜ ꯑꯗꯨ ꯁꯖꯤꯛ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯁꯒꯣꯜ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯃꯔꯩꯅ ꯇꯥꯔꯤꯕ ꯏ ꯑꯗꯨ ꯂꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯁꯤꯡꯗꯨ ꯁꯣꯏꯗ꯭ꯔꯦ, ꯁꯒꯣꯜ ꯑꯁꯤ ꯃꯤ ꯆꯥꯔꯕꯅꯤ꯫ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯗꯒꯦ ꯈꯪꯗꯦ, ꯏꯔꯩꯕꯥꯛꯇ ꯍꯜꯍꯧꯔꯁꯤ ꯈꯟꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯟꯅꯈꯤ꯫ ꯕꯤꯔꯆꯟ ꯌꯨꯕꯔꯥꯖꯀꯤ ꯀꯩ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥ 5 ꯆꯥꯗꯨꯅ ꯃꯈꯣꯏꯒꯤ ꯏꯅ ꯂꯩꯕꯥꯛꯇ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯂꯩꯔꯝꯕ ꯁꯥꯞ ꯀꯣꯛꯆꯗꯨꯅ ꯁꯒꯣꯜ ꯑꯃꯨꯛ ꯑꯣꯟꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯂꯝꯍꯥꯡꯗꯨꯗ ꯁꯖꯤꯛ ꯆꯥꯕ ꯊꯣꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯤ ꯆꯥꯕ ꯁꯒꯣꯜꯅꯤ ꯈꯟꯅꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯌꯨꯕꯔꯥꯖꯇ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯕꯥꯛ ꯈꯪꯅ ꯌꯨꯕꯔꯥꯖꯇ ꯗꯥꯟ ꯇꯧꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯅ ꯈꯪꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯅꯝꯊꯥꯛ ꯇꯧꯕ ꯇꯥꯔꯒꯅꯤ꯫ ꯀꯔꯝ ꯇꯧꯁꯤꯒꯦ?" ꯍꯪꯖꯈꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯆꯥꯈꯤꯕ ꯑꯩꯒꯤ ꯁꯒꯣꯜꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯣꯡ ꯑꯣꯜꯍꯜꯂꯒ ꯇꯣꯡꯍꯟꯗꯨꯅ ꯅꯅꯥꯏꯒ ꯆꯠꯃꯤꯟꯅꯖꯒꯅꯤ꯫ ꯅꯅꯥꯏꯒꯤ ꯂꯩꯄꯥꯛ ꯌꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯑꯣꯜꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯖꯒꯦ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯌꯨꯕꯔꯥꯖꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯐꯥꯔꯨꯔꯦ꯫ ꯁꯒꯣꯜꯗꯨ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯁꯒꯣꯜ ꯁꯥꯕꯜ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯣ꯫ ꯍꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕꯤꯗꯨꯅ ꯈꯨꯔꯨꯝꯖꯔꯣ꯫ ꯑꯩꯈꯣꯏ ꯃꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ." ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯥꯏꯇꯨ ꯃꯔꯤꯡꯖꯨꯝꯗ ꯌꯥꯟꯁꯤꯜꯂꯒ ꯄꯥꯏꯇꯨ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯣꯡ ꯑꯣꯜꯍꯟꯕꯤꯔꯣ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯐꯖꯔꯕ ꯌꯣꯡ ꯑꯃꯣꯝ ꯑꯃ ꯑꯣꯟꯈꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ
ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯂꯣ ꯆꯠꯂꯣ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯔꯩꯕꯥꯛ ꯌꯧꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤ꯫ ꯌꯨꯕꯔꯥꯖꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯔꯛꯂꯕꯁꯨ ꯅꯅꯥꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯨꯗꯛꯇ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯌꯧꯖꯔꯛꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯨꯕꯔꯥꯖ ꯁꯒꯣꯜ ꯀꯥꯈꯠꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨꯁꯨ ꯁꯒꯣꯜ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯗꯨꯅ ꯇꯦꯅꯋꯥꯅ ꯌꯨꯕꯔꯥꯖꯀꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯆꯟꯗꯟꯄꯨꯔ ꯊꯥꯗꯣꯛꯈꯤ꯫ ꯁꯒꯣꯜꯅ ꯑꯆꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯍꯥꯟ ꯁꯒꯣꯜꯅ ꯏꯁꯤꯡ ꯊꯛꯄꯗ ꯀꯩ ꯑꯣꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯒꯣꯜ ꯑꯗꯨ ꯏꯁꯤꯡ ꯊꯛꯂꯛꯈꯤ꯫ ꯁꯒꯣꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯌꯨꯕꯔꯥꯖꯅ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯌꯥꯆꯜ ꯂꯧꯊꯣꯛꯂꯦ꯫ ꯁꯖꯤꯛ ꯆꯥꯖꯔꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤ꯫ ꯌꯣꯡ ꯑꯗꯨꯁꯨ ꯃꯤ ꯑꯣꯜꯍꯟꯗꯨꯅ ꯄꯣꯊꯥꯃꯤꯟꯅꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯏꯁꯥ ꯁꯦꯡꯗꯣꯛꯆꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔꯗꯪ ꯂꯥꯡꯖꯒꯦ꯫ ꯏꯕꯦꯝꯃ, ꯅꯅꯤꯡ ꯇꯝꯖꯧ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯁꯤꯡ ꯂꯩꯕ ꯌꯦꯡꯂꯛꯄꯗ ꯁꯒꯣꯜꯅ ꯏꯁꯤꯡ ꯊꯛꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯁꯥꯗꯨ ꯏꯁꯤꯡ ꯆꯥꯏꯊꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯣꯡꯗ ꯌꯦꯠꯇꯨꯅ ꯏꯁꯤꯡꯗ ꯄꯨꯊꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯦꯅꯋꯥꯅ ꯊꯨꯅꯃꯛ ꯔꯥꯖꯀꯨꯃꯥꯔ ꯀꯧꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯍꯩꯒꯤ ꯁꯛꯇꯤꯅ ꯂꯥꯏꯔꯦꯟ ꯃꯈꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯦ꯫ ꯂꯥꯏꯔꯦꯟꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯑꯍꯤꯡꯕ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯁꯤꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯂꯨ ꯎꯞꯄ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯊꯣꯟꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯃ ꯃꯉꯥꯜ ꯑꯣꯏꯅ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯣꯡꯗꯣꯟ ꯊꯛꯇ ꯄꯥꯏꯈꯠ ꯄꯥꯏꯈꯠꯅ ꯍꯥꯏꯔꯛꯈꯤ, ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯕꯨ ꯆꯤꯡꯅꯒꯅꯨ꯫ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯁꯥꯞ ꯑꯃꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯅꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯅꯈꯣꯏꯒ ꯊꯦꯡꯅꯖꯕꯗꯒꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯁꯥꯞ ꯀꯣꯛꯆꯗꯨꯅ ꯁꯨꯔꯥꯔꯦꯟꯒꯤ ꯀꯣꯅꯨꯡ ꯌꯧꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯒꯣꯜ ꯑꯗꯨꯅ ꯍꯦꯛ ꯁꯣꯛꯄꯒ ꯁꯣꯏꯗꯅ ꯃꯨꯛꯇꯤ ꯐꯪꯂꯒꯅꯤ꯫ ꯃꯍꯥꯛꯁꯨ ꯁꯣꯔꯥꯔꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯁꯖꯤꯛ ꯆꯥꯕ ꯃꯕꯨꯛ ꯊꯜꯂꯗꯨꯅ ꯌꯨꯕꯔꯥꯖꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯎꯕꯗ ꯁꯒꯣꯜꯅ ꯃꯅꯝ ꯅꯝꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯒ ꯁꯒꯣꯜꯒꯤ ꯃꯆꯤꯟꯗ ꯊꯦꯡꯂꯨꯔꯦ꯫ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯃꯨꯔꯇꯤ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯃ ꯑꯣꯟꯗꯨꯅ ꯅꯣꯡꯗꯣꯟ ꯊꯛꯇ ꯄꯥꯏꯈꯠꯈꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯨꯕꯔꯥꯖ, ꯌꯨꯕꯔꯥꯖꯀꯤ ꯁꯒꯣꯜꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯊꯛꯄꯗꯒꯤ ꯀꯩ ꯑꯣꯟꯈꯤꯕ, ꯀꯩꯗꯨꯅ ꯃꯤ ꯆꯥꯔꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯑꯣꯏꯔꯛꯈꯤꯕ, ꯊꯣꯏꯅ ꯍꯦꯟꯅ ꯉꯛꯄꯤꯒꯅꯨ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯏ ꯑꯃꯗꯤ ꯃꯨꯅꯤꯒꯤ ꯁꯥꯞ ꯂꯩꯈꯤꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ꯫ ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕꯤꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯖꯔꯝꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯣꯡꯗꯣꯟ ꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯌꯨꯕꯔꯥꯖ ꯄꯨꯡꯉꯛ ꯉꯛꯅ ꯂꯥꯏꯔꯦꯝꯕꯤꯅ ꯅꯣꯡꯗꯣꯟ ꯊꯛꯇ ꯄꯥꯏꯈꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ, ꯔꯥꯖꯀꯨꯃꯥꯔꯤ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯔꯁꯤ꯫ ꯂꯥꯏꯔꯦꯟ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯨꯔꯒꯦ꯫ ꯏꯕꯨꯡꯉꯣꯅ ꯑꯁꯨꯝ ꯐꯒꯅꯤ ꯈꯟꯕꯗꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯏꯕꯨꯡꯉꯣꯒꯤ ꯇꯨꯡ ꯏꯟꯖꯔꯛꯄꯅꯤ꯫ ꯌꯨꯕꯔꯥꯖꯅ ꯂꯥꯏꯔꯦꯟ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯍꯛꯆꯥꯡꯕꯨ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯔꯨꯖꯊꯣꯛꯂꯒ ꯂꯥꯛꯂꯦ꯫ ꯁꯒꯣꯜꯕꯨ ꯌꯦꯡꯂꯒ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ, ꯅꯪꯁꯨ ꯉꯁꯤꯗꯤ ꯄꯣꯊꯥꯖꯔꯣ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯄꯣꯊꯥꯗꯨꯅ ꯑꯍꯤꯡꯗꯨꯃ ꯃꯐꯝꯗꯨꯗ ꯂꯦꯟꯈꯤ꯫ ꯑꯍꯤꯡꯗꯨꯃ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯇꯨꯡꯗ ꯌꯨꯕꯔꯥꯖꯀꯤ ꯈꯣꯡꯆꯠ ꯑꯃꯨꯛ ꯍꯧꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯆꯝꯕ ꯂꯝꯕꯤꯗ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯀꯟꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯌꯨꯕꯔꯥꯖ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯉꯥꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯇꯨꯡꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯨꯡꯈꯤ꯫
ꯃꯃꯥꯅ ꯃꯟꯇ꯭ꯔꯤ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯅ ꯑꯐꯕ ꯄꯥꯟꯖꯤ ꯀꯧꯈꯠꯇꯨꯅ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯕꯥꯜꯕꯨ ꯖꯨꯕꯔꯥꯖꯅ ꯅꯤꯡꯊꯧ ꯑꯚꯤꯁꯦꯛ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯜꯂꯨ꯫ ꯃꯟꯇ꯭ꯔꯤꯅ ꯄꯥꯟꯖꯤ ꯑꯐꯕ ꯀꯧꯈꯠꯇꯨꯅ ꯖꯨꯕꯔꯥꯖꯄꯨ ꯅꯤꯡꯊꯧ ꯑꯚꯤꯁꯦꯛ ꯇꯧꯅꯕ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯜ ꯄꯨꯡꯐꯝ ꯌꯦꯡꯅꯈꯤ꯫ ꯄꯥꯟꯖꯤꯅ ꯄꯤꯕ ꯅꯨꯃꯤꯠ ꯊꯕꯥꯜ ꯄꯨꯡꯐꯝ ꯑꯗꯨꯗ ꯖꯨꯕꯔꯥꯖ ꯕꯤꯔꯁꯦꯟ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯑꯚꯤꯁꯦꯛ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯍꯥꯞꯇꯨꯅ ꯍꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯃꯄꯥꯕꯨꯡꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨꯔꯦꯈꯥꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯤ ꯁꯃꯤꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯆꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯟꯗ꯭ꯔꯂꯦꯈꯥꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯈꯤ꯫ ꯂꯥꯏꯔꯦꯟ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡꯗꯨ ꯃꯃꯥꯗ ꯍꯧꯗꯣꯛꯂꯨꯕꯗ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯋꯥꯐꯝꯗꯨ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯏꯃꯧ ꯅꯨꯄꯤꯒꯤ ꯋꯥ ꯍꯥꯟꯅ ꯇꯥꯈꯤꯒꯦ ꯍꯥꯏꯔꯗꯨꯅ ꯆꯟꯗ꯭ꯔꯂꯦꯈꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ, ꯅꯤꯡꯊꯧꯁꯤꯡꯅ ꯀꯔꯤ ꯍꯥꯏꯈꯤꯕ, ꯂꯥꯟꯅ ꯀꯔꯝꯅ ꯉꯝꯂꯛꯄ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯇꯥꯅꯤꯡꯏ꯫ ꯏꯃꯥ, ꯅꯤꯡꯊꯧꯁꯤꯡꯅ ꯑꯩꯅ ꯑꯣꯟꯕ ꯁꯒꯣꯜꯕꯨ ꯂꯧꯅꯕ ꯇꯧꯔꯛꯄꯗꯨꯗ ꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤꯗꯨꯅ ꯃꯈꯣꯏꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯗꯨ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯠꯅꯈꯤ꯫ ꯑꯩꯅ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯗꯨ ꯑꯩꯅ ꯈꯪꯗꯨꯅ ꯍꯪꯈꯤꯕ ꯅꯠꯇꯦ, ꯏꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄ ꯈꯔ ꯉꯥꯡꯈꯤꯕꯅꯤ꯫ ꯑꯩꯅ ꯉꯥꯡꯈꯤꯕ ꯑꯗꯨ ꯏꯃꯥꯅ ꯅꯆꯥꯗ ꯇꯥꯛꯄꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯀꯔꯤ ꯀꯔꯤ ꯋꯥꯍꯪꯅꯣ ꯏꯃꯧꯅ ꯅꯤꯡꯊꯧꯁꯤꯡꯗ ꯍꯪꯈꯤꯕꯗꯤ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯆꯤꯟꯕꯥꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯪꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯙꯔꯃ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯣ, ꯑꯗꯨꯔꯥ, ꯇꯥꯔꯣ ꯏꯃꯧ ꯏꯕꯦꯝꯃ, ꯙꯔꯃ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯂꯤꯆꯠꯅ ꯖꯤꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯉꯥꯛꯄꯤ ꯍꯩꯕ, ꯄꯦꯟꯊꯣꯛꯄ ꯉꯝꯂꯤꯕ ꯑꯗꯨꯕꯨ ꯙꯔꯃꯅꯤ꯫ ꯏꯃꯥ, ꯑꯅꯤꯁꯨꯕ ꯋꯥꯍꯪꯅ ꯑꯁꯤꯡꯕꯅ ꯀꯅꯥꯕꯨ ꯀꯧꯕꯒꯦ ꯑꯗꯨꯒ ꯑꯄꯪꯕꯅ ꯀꯅꯥꯕꯨ ꯑꯣꯏꯕꯒꯦ? ꯑꯁꯤꯡꯕ ꯍꯥꯏꯕꯗꯤ ꯇꯨꯡꯃꯥꯡ ꯑꯅꯤꯕꯨ ꯁꯥꯅ ꯎꯕ ꯉꯝꯕꯕꯨ ꯑꯁꯤꯡꯕ ꯀꯧꯏ꯫ ꯑꯄꯪꯕ ꯍꯥꯏꯕꯅ ꯅꯥꯄꯜꯒ ꯀꯣꯟꯅꯅ ꯆꯠꯂꯤꯕ ꯃꯤꯕꯨ ꯑꯄꯪꯕ ꯀꯧꯏ꯫ ꯑꯍꯨꯝꯁꯨꯕꯅ ꯖꯤꯕꯁꯤꯡꯅ ꯀꯥꯎꯅꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯕꯨꯅꯣ? ꯖꯤꯕꯁꯤꯡꯅ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯏ꯫ ꯃꯔꯤꯁꯨꯕ ꯋꯥꯍꯪꯅ ꯀꯟꯕꯗꯒꯤ ꯀꯟꯕꯁꯤ ꯀꯔꯤꯕꯨꯅꯣ? ꯀꯟꯕꯗꯒꯤ ꯀꯟꯕꯗꯤ ꯃꯇꯝꯕꯨꯅꯤ꯫ ꯃꯉꯥꯁꯨꯕꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯑꯊꯣꯏꯕ ꯂꯝꯕꯤ ꯀꯔꯤꯅꯣ? ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯑꯊꯣꯏꯕꯗꯤ ꯑꯩꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯅ ꯅꯤꯡꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯑꯊꯣꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕꯅ ꯑꯆꯨꯝꯕꯁꯨ ꯑꯔꯥꯟꯅꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯔꯥꯟꯕ ꯇꯧꯔꯨꯕ ꯑꯃꯅ ꯆꯪꯖꯔꯛꯇꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯖꯗꯨꯅ ꯀꯟꯕꯤꯔꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯇꯔꯦꯠꯁꯨꯕꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯍꯥꯏꯔꯤꯕ ꯀꯅꯥꯕꯨꯅꯣ? ꯑꯇꯟꯕ ꯃꯤꯕꯨ ꯃꯤꯅ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯍꯥꯏꯅꯩ꯫ ꯅꯤꯄꯥꯟꯁꯨꯕꯅ ꯂꯪꯐꯩ ꯆꯠꯄꯗ ꯂꯣꯏꯅꯒꯗꯧꯕ ꯑꯁꯦꯡꯕ ꯃꯔꯨꯞ ꯀꯅꯥꯕꯨꯅꯣ? ꯂꯪꯐꯩ ꯆꯠꯄꯗ ꯂꯣꯏꯅꯒꯗꯧꯕ ꯃꯔꯨꯞꯇꯤ ꯃꯍꯩꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯈꯤ꯫ ꯃꯃꯧꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯔꯒ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯕꯣꯔ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯀꯔꯤ ꯆꯤꯡꯅꯕ ꯊꯦꯡꯅꯔꯛꯄꯒꯤ ꯏꯃꯥꯗ ꯇꯝꯃꯨ꯫ ꯕꯤꯔꯁꯦꯟꯅ ꯃꯃꯥꯕꯨ ꯆꯤꯡꯅ ꯌꯦꯡꯖꯔꯒ ꯂꯝꯕꯤꯗ ꯂꯥꯏꯔꯦꯟ ꯑꯃꯁꯨꯡ ꯂꯥꯏꯔꯦꯟꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯇꯝꯖꯈꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯃꯥ ꯁꯃꯤꯂꯥ ꯃꯔꯨ ꯂꯨꯛꯊꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯏ, ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯏꯃꯥꯅ ꯂꯤꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ, ꯑꯗꯨꯅ ꯑꯥꯔꯊ ꯑꯣꯏꯅ ꯇꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯇꯥꯔꯣ ꯏꯆꯥꯁꯥ꯫ ꯂꯥꯏꯔꯦꯟ ꯑꯃꯁꯨꯡ ꯂꯥꯏꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯁꯥꯞ ꯐꯪꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯛꯇ ꯌꯥꯎꯔꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯁꯒꯣꯜꯅ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯀꯩ ꯑꯣꯟꯈ꯭ꯔꯤꯕ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯣꯔ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯁꯒꯣꯜꯅ ꯏꯁꯤꯡꯗꯨ ꯊꯛꯂꯨꯕꯗꯒꯤ ꯀꯩ ꯑꯣꯟꯈꯤꯕꯅꯤ꯫ ꯀꯩ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯕꯨ ꯆꯥꯔꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯃꯤ ꯄꯨꯔꯥ ꯑꯣꯟꯈꯤꯕꯅꯤ꯫
ꯀꯩ ꯑꯗꯨꯁꯨ ꯃꯤꯒꯤ ꯏ ꯊꯛꯂꯨꯕꯗꯒꯤ ꯂꯩꯔꯦꯝꯕꯤꯅ ꯀꯥꯝꯁꯤꯜꯂꯛꯄ ꯍꯨ ꯑꯣꯏꯕ ꯁꯣꯔ ꯑꯗꯨ ꯀꯣꯛꯇꯨꯅ ꯁꯒꯣꯜ ꯄꯨꯔꯥ ꯑꯣꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯧꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯏꯃꯥꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯦꯡꯅ ꯇꯥꯛꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯁꯃꯤꯂꯥꯅ ꯑꯣꯟꯕ ꯏꯟꯗꯨꯔꯦꯈꯥ ꯃꯍꯥꯔꯥꯅꯤ ꯁꯥꯔꯤꯕꯤ ꯃꯃꯥꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯔꯣ꯫ ꯍꯌꯦꯡꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯑꯍꯩꯕ ꯄꯨꯔꯣꯍꯤꯠ ꯑꯃꯇꯪ ꯂꯣꯏꯅꯔꯛꯎ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯕꯣꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯀꯅꯥ ꯌꯥꯎꯍꯟꯗꯨꯅ ꯃꯤ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅꯕ ꯈꯥꯖꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯃꯁꯤꯕꯨ ꯁꯦꯟꯅꯧ꯫ ꯕꯣꯟ ꯑꯁꯤ ꯂꯥꯏꯅꯤꯡꯕ ꯂꯥꯏꯅꯤꯡꯕꯤꯁꯤꯡꯒꯤ ꯃꯐꯝ ꯑꯣꯏꯍꯜꯂꯨ꯫ ꯃꯈꯣꯏꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯏꯆꯥ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯔꯛꯎ꯫ ꯃꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯤꯔꯕ ꯀꯥꯟꯗ ꯕꯣꯟ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯁꯤꯗ ꯊꯥꯗꯕꯤꯌꯨ꯫ ꯃꯗꯨꯅ ꯏꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯕꯤꯔꯁꯦꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯃꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯒꯤ ꯌꯥꯊꯪꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯈꯤ꯫ ꯕꯤꯔꯁꯦꯟ ꯑꯃꯗꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯕꯁꯨ ꯃꯃꯥꯅ ꯉꯁꯤ ꯍꯥꯏꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯟꯈꯤ꯫ ꯏꯃꯥꯅ ꯀꯔꯤꯒꯤꯗꯃꯛ ꯀꯣꯅꯨꯡꯗ ꯂꯩꯁꯤ ꯌꯥꯗ꯭ꯔꯤꯕ? ꯅꯣꯡꯉꯥꯜꯂꯒ ꯄꯨꯔꯣꯍꯤꯠ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯗꯨꯒ ꯏꯃꯥꯅ ꯁꯤꯔꯕ ꯀꯥꯟꯗ ꯁꯃꯤꯂꯥ ꯇꯨꯔꯦꯟꯗ ꯊꯥꯗꯧ ꯍꯥꯏꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯁꯃꯤꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯁꯨ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯐꯝꯗ ꯑꯁꯣꯏꯕ ꯂꯥꯛꯀꯗꯧꯕꯅ ꯈꯔ ꯈꯛꯇ ꯄꯥꯎꯈꯨꯝꯒꯨꯝ ꯄꯤꯈꯤꯕꯅꯤ꯫ ꯏꯆꯥ ꯏꯃꯧꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯔꯝꯒꯗꯒꯦ? ꯑꯩꯒꯤ ꯃꯄꯣꯛꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯥꯞ ꯐꯪꯕꯗꯒꯤ ꯂꯥꯏꯔꯦꯟ ꯑꯣꯟꯕ, ꯍꯤꯡꯆꯥꯕꯤ ꯑꯣꯟꯕ, ꯂꯥꯏꯔꯦꯟꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯌꯥꯎꯕ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯂꯤꯊꯣꯛꯄ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯪꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯤ ꯂꯤꯕꯁꯨ ꯌꯥꯗꯦ, ꯇꯥꯍꯟꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯅꯐꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯪꯁꯤ ꯌꯥꯗꯕꯗꯤ ꯏꯃꯥꯒꯤ ꯃꯄꯣꯛꯇꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯤꯅꯝꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯥꯗꯨꯅ ꯆꯪꯂꯨꯕ ꯇꯥꯔꯕꯗꯤ ꯏꯃꯥꯁꯤ ꯅꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯆꯤꯡꯕ ꯇꯥꯔꯕꯗꯤ ꯏꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯞ ꯗꯣꯁ ꯂꯩꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯆꯪꯗꯨꯅ ꯏꯆꯥ ꯏꯃꯧ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯖꯕ ꯐꯪꯗ꯭ꯔꯤꯕꯤ ꯅꯃꯥꯅꯤ꯫ ꯅꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯅꯃꯥ ꯑꯄꯣꯛꯄꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯤꯅꯝꯗꯨꯅ ꯏꯆꯥꯕꯨ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯖꯗꯨꯅ ꯂꯥꯛꯆꯕ꯫ ꯅꯃꯥ ꯑꯩꯗꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯅ ꯏꯃꯥꯒꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯗꯤ ꯈꯪꯖꯗꯦ, ꯏꯃꯥꯅꯁꯨ ꯏꯆꯥꯗ ꯁꯦꯡꯅ ꯇꯥꯛꯊꯣꯛꯄ ꯌꯥꯗꯕꯅ ꯇꯥꯛꯊꯣꯛꯂꯝꯗꯕꯅꯤ꯫ ꯏꯃꯥꯕꯨ ꯋꯥꯔꯧꯕ ꯇꯧꯔꯒꯅꯨꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯏꯆꯥꯒꯤ ꯁꯛꯐꯝ ꯐꯖꯕ, ꯁꯥꯑꯣꯡ ꯁꯥꯗꯥ ꯅꯤꯡꯊꯤꯕ ꯎꯖꯕ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯑꯍꯤꯡꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯃꯁꯥ ꯁꯦꯡꯗꯣꯛꯆꯔꯒ ꯑꯉꯧꯕ ꯐꯤ ꯉꯥꯛꯇ ꯁꯦꯠ ꯏꯟꯗꯨꯅ ꯀꯨꯠꯁꯒꯤ ꯑꯁꯣꯟ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯇꯥꯏꯕꯪꯒꯤ ꯂꯝꯕꯤꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯒꯤ ꯃꯨꯔꯇꯤꯗ ꯄꯥꯏꯈꯠꯈꯤꯕ ꯎꯈꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯈꯤ꯫ ꯄꯨꯔꯣꯍꯤꯠꯅ ꯃꯊꯧ ꯃꯉꯝ ꯇꯧꯔꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯑꯅꯤꯅ ꯃꯃꯥꯕꯨ ꯁꯃꯤꯂꯥ ꯇꯨꯔꯦꯟꯗ ꯊꯥꯗꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯇꯨꯅ ꯂꯩꯔꯕꯗ ꯃꯃꯥꯕꯨ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯗꯥꯏꯗ ꯕꯤꯔꯁꯦꯟ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯃꯃꯥꯕꯨ ꯃꯤꯐꯝ ꯆꯣꯏꯗꯅ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯅꯆꯥꯗꯤ ꯄꯪꯕꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯕꯅꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯥꯏꯊꯣꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎ ꯃꯃꯣꯟꯇ
tꯧba matauna nachabu nungsi chana taubirampa nachabu thadoktuna mapugi thauda loiraduna chatlabra hingna hingna kapcharaga Samila turenda seng lei kachaduna mamabu sinajaki he ma punamaktagi hena thoirabi ima Ganga kaubi singi lairembi nahaki nafamda tolaba nanaina khurumjari pap chelaba nachana imagi senglaba nafamda aigi laibak thirabi imagi haksang bu sinajari imana chanbiduna tolaba pap chelaba nanai aigi imagi haksang bu imagi senglabi selda tilhanbiu cheng thoiding lai tingthau kachaduna mamagi siraba haksang bu sinajaki porohina thau punamak tauraduna mamagi karma punamak loiraduna mamana siram chinaramba punamak pangthoktuna bonasi lainingba singi mafam oiki ningthau Birsen amadi Maharani anigi magun bu laibakta thaganarakpa hongnaraki laibak kayagi ningthau singna yamna kinaba ningthau oiki asumna palakpana ningthau Maharani gi masa ahum pokle mamana sidringaida sinaramba punamak pangthokchaduna Samila bonbu ningthina sengbatchaduna lainingba singi mafam ohenduna asengba top topfam amadi Samila bongi awang oiramna seliba turen aduna athoiba turen amadi titha ohenduna lainingbi singna namit khudingi turen asida irujai amasung masa punamak lupchaduna isorbu khuramjai asumna ningthau amadi Maharani anina lairiba punamaki sana thaknaba punamak walhandana piduna leheli nongmagi asum tauna lairakpana nongmadi Birsen ningthau sagol tongduna sa tanba bonda chatki ningthauna bon phauduna sa laiba mafam thirakpada sa ama phauba thengna khidre ningthauna khali karinong ngasi aina sa tanba laklaga bona khudingmak sa mata uba phangdriba asumna lakpada numit tagadawa khara walingaida ising aruba sianba tuel gumba ma thengnaki mafam adu yengbada pungning huna phajai turen adugi nagyata singsang pareng singlai turen torban adugi manakta choba khongnang pambi ama hauriba khongnangi makhong adu ikokoi Birsen ningthauna khali mafam asi karigumba jiba singi sanafam oiba tai aduna mafam asidagi ehak khara handokna lairage khanduna sagol puraga khara laptangna ahengdo lektuna leiki mamang thaki wari amadana Bangalaibakta panba ningthaugi machanupi Rajkumari ama leirami mahak asi masak matau pajabi yengbada mitpham hongba yadana ningthijabini ningthau Maharani nasu mabu matik magul leiba akanba jobra singi manungda hena kanbada thajaninglami adubu Rajkumari asi thangnaba leibaki Rajkumar Pritamga thengnarubadagi Rajkumarigi puning phathaba ngamdana Kumar Pritam bu nuksijaki nongma Rajkumariga makhoi ani leikol amada unabada Rajkumar Pritam na hairaki ibema Rajkumari aina ibemabu ningzariba sibu aremba taragadra aigi thamoi asi kariuma kanda ihang-hangna leitapam khangdaba yauri karigamba aikhoi ani kaina khiba thoklabadi aidi hingduna leiba ngamlaroi Rajkumar thoina wabiganu isona tamba ma laklagani Rajkumarna khanbagum aisu adam khanjaribani asumna makhoi ani nungsinarapana nongmata unadaba ngamnadre amana amabu ningsingnaduna leifam chafam khangnaraktre nongmadi Rajkumar Pritamgi wakhalda manglanda tauduna leiringaida yamna sawan khraba Muni Uttam biksha laami Muni Uttamna biksha laksari haina hanna lauraba phauba Rajkumargi wakhalda tauduna leikhibadagi Munina hanna kaubudu takhidre Munidi yamna saukre sauman khraduna hairaki hai Muni aibu usit thawoidana leiribi nahak ngasidagi hauna nangna ningjariba mahak aduga konana saji onkro Munigi akanba sap torki Munigi sapto tabada Rajkumari
ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯨꯅꯤꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯈꯤ, ꯃꯨꯅꯤꯗꯦꯕ, ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯨꯅꯤꯕꯨ ꯊꯑꯣꯏꯗꯕ ꯅꯠꯆꯗꯦ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯅ ꯏꯟꯈꯠꯂꯛꯄꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯃꯨꯅꯤꯗꯦꯕꯅ ꯂꯥꯛꯄ ꯎꯖꯍꯧꯗ꯭ꯔꯦ꯫ ꯅꯅꯥꯏꯅ ꯍꯟꯅ ꯍꯟꯅ ꯃꯨꯅꯤꯗꯦꯕꯒꯤ ꯆꯔꯟꯕꯨ ꯁꯣꯛꯆꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯨꯅꯤ ꯃꯥꯅ ꯍꯥꯏꯖꯕꯗꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯨꯅꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯤ ꯁꯣꯏꯕ ꯌꯥꯗꯦ, ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯒ ꯀꯣꯟꯅꯅ ꯁꯖꯤ ꯑꯣꯜꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯒꯦ, ꯑꯊꯥꯞꯄ ꯕꯣꯟꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯁꯖꯤ ꯅꯈꯣꯏꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯡꯃ ꯅꯤꯡꯊꯧ ꯕꯤꯔꯁꯦꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯁꯖꯤ ꯂꯥꯕ ꯑꯁꯤ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯁꯤꯔꯕꯗ ꯅꯪꯁꯨ ꯅꯥꯄꯨꯔꯣꯏꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯅꯊ꯭ꯋꯥꯏ ꯊꯥꯕ ꯉꯝꯖꯧ꯫ ꯃꯨꯅꯤ ꯎꯇꯝꯒꯤ ꯁꯥꯞꯇꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯃꯨꯅꯤ, ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯤ꯫ ꯅꯪꯅ ꯄꯤꯕ ꯁꯥꯞꯁꯨ ꯑꯩꯅ ꯂꯧꯔꯕꯅꯤ, ꯑꯗꯨꯒ ꯃꯨꯅꯤꯗꯦꯕ, ꯑꯩꯅꯁꯨ ꯃꯨꯅꯤꯒꯤ ꯅꯐꯝꯗ ꯕꯣꯔ ꯑꯃꯇꯪ ꯄꯤꯖꯔꯤ꯫ ꯑꯩꯅ ꯇꯁꯦꯡꯅ ꯃꯨꯅꯤ ꯂꯦꯡꯕꯤꯔꯛꯄ ꯇꯥꯖꯍꯧꯗꯕ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ, ꯑꯗꯨꯒ ꯑꯩꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯖꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯖꯕ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ, ꯍꯦ ꯃꯨꯅꯤ, ꯃꯤꯗꯒꯤ ꯅꯤꯔꯒ ꯆꯥꯒꯅꯤ ꯈꯜꯂꯤꯕ, ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯒ ꯁꯥꯞ ꯇꯧꯒꯅꯤ ꯈꯜꯂꯤꯕ ꯅꯍꯥꯛ ꯑꯁꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯪꯁꯨ ꯂꯥꯏꯔꯦꯟ ꯑꯣꯟꯈ꯭ꯔꯣ꯫ ꯑꯗꯨꯒ ꯃꯨꯅꯤꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕꯅ ꯃꯨꯅꯤꯅ ꯑꯣꯟꯕ ꯂꯩꯔꯦꯟ ꯑꯗꯨꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯥꯞ ꯑꯣꯏ ꯕꯣꯔ ꯑꯣꯏ ꯄꯤꯈꯤ꯫ ꯃꯨꯅꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯥꯞꯇꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛꯇꯤ ꯁꯨꯗꯅ ꯃꯤꯗꯒꯤ ꯅꯤꯗꯨꯅ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯖꯤꯛ ꯁꯣꯏꯅꯔꯒ ꯁꯥꯞ ꯍꯦꯛ ꯇꯧꯗꯨꯅ ꯃꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯑꯋꯥꯕ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕ ꯑꯁꯤ ꯂꯥꯏꯅꯤꯡꯕ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯌꯥꯎꯅ ꯂꯥꯏ ꯅꯤꯡꯂꯨꯕꯗꯒꯤ ꯐꯪꯒꯗꯧꯔꯤꯕ ꯗꯁꯥꯅꯤ꯫ ꯙꯔꯃꯗꯤ ꯅꯤꯡꯕ ꯂꯥꯏ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔ ꯐꯪꯒꯗꯧꯕꯅꯤ꯫ ꯙꯔꯃ ꯈꯖꯤꯛ ꯌꯥꯎꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯆꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯨꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯈꯤ꯫ ꯃꯨꯅꯤꯗꯦꯕꯅ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯁꯖꯤ ꯑꯣꯟꯗꯨꯅ ꯁꯥꯟꯅꯐꯝ ꯄꯤꯕꯤꯔꯤꯕ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯨꯅꯤꯗꯦꯕꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯅꯄꯨꯛꯇ ꯃꯨꯅꯤꯒꯤ ꯂꯣꯏꯅꯕꯤ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯨꯔꯣ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯩꯂꯥ ꯗꯦꯁꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯕꯤꯔꯁꯦꯟ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯂꯧꯕ ꯆꯠꯄꯗ ꯃꯨꯅꯤꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟꯒꯤ ꯃꯄꯨꯛꯇ ꯌꯥꯎꯔꯤꯕ ꯃꯨꯅꯤꯒꯤ ꯅꯨꯄꯤꯅ ꯍꯣꯟꯗꯣꯔꯛꯄ ꯁꯣꯔ ꯑꯗꯨ ꯁꯒꯣꯜꯅ ꯏꯁꯤꯡ ꯊꯛꯄꯗ ꯌꯥꯎꯈꯤꯕꯗꯒꯤ ꯁꯒꯣꯜ ꯑꯗꯨ ꯀꯩ ꯑꯣꯟꯁꯅꯨ꯫ ꯀꯩ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯆꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯒꯣꯜ ꯑꯣꯟꯕ ꯇꯣꯛꯂꯒ ꯃꯤ ꯑꯗꯨꯝ ꯑꯣꯟꯗꯨꯅ ꯂꯩꯁꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯒꯦ ꯇꯧꯕꯗ ꯃꯨꯅꯤꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯠꯇꯨꯅ ꯏꯁꯤꯡꯗ ꯄꯨꯊꯒꯦ ꯇꯧꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯨꯅꯤꯗꯦꯕꯕꯨ ꯅꯥꯈꯦꯠ ꯁꯦꯠꯇꯨꯅ ꯍꯥꯠꯁꯅꯨ꯫ ꯃꯨꯅꯤꯅ ꯑꯣꯟꯕ ꯂꯥꯏꯔꯦꯜꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯀꯗꯧꯔꯤꯕ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯕꯤꯔꯁꯦꯟꯒꯤ ꯁꯒꯣꯜꯅ ꯁꯣꯛꯄꯗ ꯃꯨꯛꯇꯤ ꯄꯨꯟꯅ ꯐꯪꯖꯔꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯕꯣꯔ ꯑꯣꯏ ꯁꯥꯞ ꯑꯣꯏ ꯃꯨꯅꯤ ꯎꯇꯝꯒꯤ ꯃꯐꯝꯗ ꯄꯤꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯥꯞꯀꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯃꯐꯝꯗ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯁꯖꯤ ꯑꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯅ ꯑꯣꯟꯕ ꯁꯖꯤ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯔꯕꯗ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯁꯖꯤ ꯂꯥꯕ ꯑꯗꯨꯕꯨ ꯌꯦꯡꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯒ ꯏꯕꯨꯡꯉꯣꯒ ꯕꯣꯟꯗ ꯁꯖꯤꯛ ꯆꯥꯔꯤꯉꯩꯗ ꯁꯥ ꯇꯥꯟꯕꯁꯤꯡꯅ ꯕꯣꯟ ꯑꯗꯨ ꯂꯥꯃꯩ ꯊꯥꯔꯛꯈꯤ꯫ ꯂꯥꯃꯩꯒꯤ ꯃꯩꯔꯝ ꯈꯥꯏꯅ ꯏꯕꯨꯡꯉꯣꯒ ꯑꯩꯈꯣই ꯑꯅꯤ ꯆꯦꯜꯂꯤ꯫ ꯃꯩ ꯑꯗꯨꯅ ꯀꯟꯅ ꯆꯥꯜꯂꯛꯄꯅ ꯑꯩꯈoi ꯑꯅꯤ ꯇꯧꯐꯝ ꯆꯦꯟꯐꯝ ꯈꯪꯅꯗ꯭ꯔꯦ꯫ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯩ ꯑꯁꯤ ꯆꯥꯏꯈꯥꯏꯗꯨꯅ ꯆꯦꯟꯒꯦ,
aduga nangna aina chatkiba lambi adu yengduna lao hairammi aduga ibungona mang thaduna mai ahangba yengduna aibu pubi maduda ikhang khangaudana sadan balaktuna ibungobu phaki nanai oibi aidi pai leijakhidre sadan basining aduna ibungobu phaduna yamna harauna nokladuna puduna chatkhi nanai oibi aidi upai leitaduna imita pi taraduna ibungobu pukhiba lambi yengduna leijahauki makhoi anina adumna wari sanaringai gi tanjadu da bir sening thauna sa lakpagi makol taraduna makutta lirung tian paiduna tamna khongnang tamna changsilakhi saji ani wari sanaduna lairingai gi tanjadu da bir sening thauna tena kablaktuna panbadagi saji labadu khudakta sirami saji laba sirabada amom madu labagi manakta changsilaktuna mapi tana yengjaraga maraina mabungobo leksaraga mabungogi asiba haksangdo amuktang yat oinana koijaraga laimai thakta tukre tharo ondana mathwai thare madu ubada ningthau bersen ngakpana kham thengki sajigi manakta changsilakpada siraba saji anigi haksangdagi mathot kana phajarabani pamaga laisabi amaga oina lepkhalakhi saji olamba laisabi aduna nongdon thakta kakhana sumna hairakhi besen kawaning thau tau aikoi ani munigi saptagi nungaina mafam masida saji onduna sanaduna leijarambani adubu nangna ngami khanduna aigi ipuroi babu tena thaduna hatpire aina mabu nungsijabana thawai asi thadokle aigi thawaina nungsijaba magi wakhalda ngauduna taibang asi thadokjarabani aina nungsijaba magi wakhalda ngauduna taibang thadokliba sigum nahaksu taibang ngasidagi hauraduna kanagumi masak matau phajabi amagi wakhalda ngaubo oiro besen ningthona yamna mapungning nungaitana kapladuna haijarakhi migi murti puribi he ma lairembi aina nafamda khurumjari aihak taibangda poklubadagi napal haibadu laikhraba male aibi pokpi imana takpiramba jiba singbu nungsibiyu punamakpu chanbiyu haina ifamda takpiramba pumba kaukthokduna nakhoigi nafamda langjakhrabani aina laigi masak oirabi nahakna piriba borasi isana yana lawjarabani adubu nanai tolabana nafamda karigumba amatang dinijagi masi matangdi pinabiyo ngasi taibangda pogliba jiba khudingmak magi ningjaba nungsijaba lainaduna taibang semlibani jiba punamaki taibang sangsani kaukthoklubadagi thokhibani aduna nangna pibiba bor asi ipungning singnadana lawjarabani adu moinamak masak khangdabi kanagumi amagi mamengda adum ngauduna laikhrabadi aina ningjakhiba jiba singbu nungsijana tawjaba haibadumadi phanglaroi madugi upai amatangdi takpiyu ningthaugi wat taraga saji oirambi rajkumarina mamangaida munina mangonda sap tawkhiba mana haijaba khurumjaba yabikhidabadagi mana su munibu sap pikhiba punama khangning ningsinglaktuna hairakhi Maharajki nafamda aina lanjakhre aidi mamangthaki wari kauthoklure Maharajki aranba amata yauramdre Monina pikhiba borna nanai aikoi anibu mukti pibiduna sagi jategi kokpirabani aina khangjare jiba oinabu poklurabadi pokluriba changa tinkang mi punamak mana pokluriba mapok adu thadoktuna siba haiba sisiningdi makoina pokluriba kanglup chat aduna nungaibani ahenbani khale maram aduna nanai aikoi su munigi saptagi saji onduna leijarakpa anau baloki sing thaktuna chaningba singpat toren chatuna nungaina ikoi ani sanajaba aduna khwaidagi hena nungai jabani khallubadagi Maharaj ki nafamda sap tawrure nanai ikhoina chagi mapokta puklubadagi wakhal khanthawdabana thokhibani aina pikhiba sap adudi thungdabadi yadre adumoinamak Maharaj ki maral thoina leitabana Maharajna sakhangdabi nupi amagi mamingda ngaurakadoriba adu Maharajna mahak hek thengnabaga magi maralgi damak dandi pibiraga
ꯊꯝꯕꯤꯔꯝꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯖꯀꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯗꯁꯥ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯍꯥꯔꯥꯖ ꯊꯦꯡꯅꯖꯕꯗꯒꯤ ꯁꯥꯒꯤ ꯃꯄꯣꯛꯇꯒꯤ ꯂꯥꯟꯊꯣꯛꯄꯤꯗꯨꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯆꯪꯖꯈ꯭ꯔꯒꯤ ꯃꯍꯥꯔꯥꯖꯅ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯕꯦꯁ꯭ꯌꯥ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯕꯤꯗꯥꯏ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯕꯦꯁ꯭ꯌꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯨꯝꯕꯤꯈꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ꯫ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯔꯥꯖꯀꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯍꯪꯖꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ ꯀꯔꯤꯁꯨ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯁꯣꯟꯕ ꯍꯥꯏꯕꯕꯨ ꯀꯃꯂꯤꯅꯤ ꯀꯃꯂꯤꯅꯤ ꯍꯥꯏꯗꯨꯅꯇ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯀꯔꯝ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯀꯧꯈꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯄꯨꯝꯅꯃꯛ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯤ ꯀꯃꯂꯤꯅꯤ ꯀꯃꯂꯤꯅꯤ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯀꯨꯏꯔꯛꯂꯤ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯅ ꯀꯃꯂꯤꯅꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯄꯥꯛ ꯉꯥꯛꯄꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯔꯥ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯅ ꯇꯦꯅꯋꯥꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯍꯥꯛꯅ ꯏꯅꯤꯡꯊꯧꯅ ꯁꯣꯜꯂꯤꯕ ꯀꯃꯂꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯔꯛꯎ ꯍꯥꯏꯅ ꯇꯦꯅꯋꯥꯗ ꯌꯥꯊꯪ ꯄꯤꯈꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯂꯩꯄꯥꯛꯇ ꯑꯁꯨꯝ ꯄꯥꯏꯈꯤꯗꯨꯅ ꯀꯃꯂꯤꯅꯤꯕꯨ ꯊꯤꯔꯛꯈꯤ꯫ ꯕꯦꯁ꯭ꯌꯥ ꯅꯤꯡꯊꯧꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯕ ꯍꯦꯟꯖꯜꯂꯛꯇꯨꯅ ꯐꯥꯕ ꯄꯨꯟꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯕꯨꯡꯉꯣꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯀꯔꯤ ꯏꯔꯥꯟ ꯂꯩꯗꯨꯅ ꯀꯔꯝꯕ ꯗꯣꯁ ꯂꯩꯕꯅ ꯏꯕꯨꯡꯉꯣꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯣ? ꯅꯅꯥꯏ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯏꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥꯗ ꯑꯃꯗꯤ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯗꯒꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯟꯖꯕ ꯂꯩꯇ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯐꯔꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧꯕꯨ ꯌꯦꯡꯖꯔꯒ ꯍꯟꯅ ꯍꯟꯅ ꯀꯞꯆꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯔꯦꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯁꯛꯈꯪꯗꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯃꯤꯡ ꯁꯣꯟꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯥꯅ ꯄꯨꯅꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯕꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯄꯥꯝꯖꯗꯦ꯫ ꯃꯍꯥꯛ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯍꯥꯛꯀꯤ ꯙꯔꯃꯅꯤ꯫ ꯃꯍꯥꯔꯥꯖꯀꯤ ꯃꯅꯤꯡ ꯇꯧꯔꯁꯤꯅꯨ, ꯂꯥꯏꯒꯤ ꯅꯨꯡꯗꯝ ꯌꯦꯡꯂꯁꯤ꯫ ꯃꯍꯥꯔꯥꯖꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯊꯤꯡꯂꯒꯨꯝꯁꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯍꯥꯔꯥꯖꯀꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯨꯗꯨꯅ ꯃꯍꯥꯔꯥꯖꯄꯨ ꯁꯦꯟꯅꯗꯨꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯤꯌꯨ꯫ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯔꯥꯖꯅ ꯉꯥꯎꯕ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯐꯝꯗꯨ ꯌꯥꯈꯤ꯫ ꯕꯦꯁ꯭ꯌꯥ ꯅꯤꯡꯊꯧ ꯀꯃꯂꯤꯅꯤ ꯀꯃꯂꯤꯅꯤ ꯁꯣꯟꯗꯨꯅ ꯕꯣꯟꯗ ꯑꯁꯨꯝ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯊꯨꯡꯂꯨ ꯊꯨꯡꯂꯨꯕ ꯃꯐꯝꯗ ꯂꯩꯔꯗꯨꯅ ꯃꯆꯤꯟꯗ ꯀꯃꯂꯤꯅꯤ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯆꯠꯄ ꯂꯩꯕ ꯃꯐꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯟꯅꯈꯤ꯫ ꯅꯤꯡꯊꯧꯅꯗꯤ ꯃꯥꯒꯤ ꯁꯒꯣꯜꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯂꯥꯟꯃꯤꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯆꯥꯅꯕ ꯊꯛꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯉꯥꯎꯕ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯒꯨꯝ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯆꯥꯗ ꯊꯛꯇꯕꯅ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯌꯦꯡꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯕꯨ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏꯁꯤꯡꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯇꯝꯖꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯅꯦꯝꯕꯨ ꯄꯨꯟꯅ ꯅꯤꯡꯁꯤꯡꯖꯗꯨꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯖꯔꯛꯈꯤ꯫ ꯏꯃꯥ ꯏꯕꯦꯝꯃ,
Namauna awaba taribasibu imana lairipakdagi yengbirappada nungaibiribara. Namaudi awaba ipakda taredo. Nacha ibungona mafam khangdana sakhangdabi amagi mamingda ngauduna leikibase ubidrabra. Namaudi awabagi masak oiredo. Ibungona pharakpa thoklabadi phare. Phattaba thoklabadi namaudi imagi matung injaraglagani hairaga laikidrabi manembu ningsingduna hana kapsaki. Ahingduda Maharani gi mamangda manem laktuna hairaki. Imagi bema nana karige wari bano. Nabungo gi dasa kokadoba kuiraktri. Thoine hena waba tauraganu. Madugi mahutta bonda lairiba laining basing punamak maning tungnaba nangna nabungo gi mahut sinduna sabaning thina tawso. Maduna nabungo gi pharaknabagi lambini. Maharani mikap khangtok tholaki. Adu manem di leiramdre. Maharani na angaubi kum manem bu kauraduna hingna kapsaraduna hairaki. Inem na haibiramba punama ngasi phawba kaiduna thauda pangthok saribini. Punsi asine lairiba makai imagi athang ngangna sasaba ngamba. Imana pinabiu haiduna manem bu kauraduna hingna kapsaki. Maharani Chandralekha manem na hairamba wadi soiraroi khanjaduna. Mapuningda nungai jaba phawjaduna. Lining bisingi asyabada mapuning hena lupsaki. Tena wasu laipak khudingda saba thakpa khangdana paiduna kamalini kaubi nupibu thiraki. Adubu phanglaktrabada mamai thangda samudra wangmada pairaki. Mana mafam aduda thunglabada laipak adugi prajasingna ngangnabadu tarammi. Aikhoigi Rajkumari asi haujik mai patba matam oiraklabani. Adubu ngasi phawbada Rajkumari gi kakhada kanagmani pa amata jangba yahanri. Magi loina bi kaina singna seba oiduna leiri. Mabu ngak sianbasu makhoina dum tauri. Masibu kari karam tauri bajano. Asumna ngangna badu tenawana muna tarammi. Praja singna ngangna badu taraba matungda tenawadu ningthau konungda paikiduna ningthaugi maming khangdoklami. Rajkumari gi kakhada paisen giduna Rajkumari Kamalini gi masak matau yengjaki. Kaina singna seba tawduna leiriba Rajkumari gi masak matau uraga tenawa mathanta khalaki. Onthokna phajakreda. Magumna phajaba nupidi malem sida leiramloi. Aikhoigi bema Maharani dagisu henam ingthijai. Magi maramgidama aikhoigi ibungona ngawba matik sai. Aina panthaba tawdana ibungogi nakta chattuna pau pirurage. Asumna khanduna tenawa paiba horaki. Numit taba mafamda ahing yarektuna leiraga nong hek nganbaga pairakpana leibak mathang pairaktuna mabungona lehauba mafam yawnaba pairakpada. Lam khangda numit taselaktuna asongba bonamada tenawa sangu ama yareknaba tawduna leiribaduda masu paisinduna yawrammi. Tenawa mayamaduna hanglaki. Marupti amuktasu unadri karamba kangbuga punbage kadaida saktabage aikhoida takpiyo. Besen gi tenawana khumlaki marupsa aidi bonda saktaba tenawana ti. Ining thau besen Maharaj gi konungda leijabani. Ining thau amasung Maharani anina aibu yamna luna tawbiduna saning ba amunba uhai pijaduna thammi. Makhoina aibu masadauna luna sana tawbi. Aigi lainaba ponsup phajana sabiduna manungda sanagi sing thaknaba patra thambiduna ising ahawba thahali. Wafamdu tabada tenawa mayamaduna walauna noi aduga hairaki. Itaugi manungai sidi aikhoidi pamde. Aikhoidi painingba mafamda paiduna bonda panba amunba uhai saduna loki afaba ising thakduna marumapang punamak tinaduna harauminai nungaiminai. Aduga sangsar sida poklabanina aikhoigi sadanauda thamlamgadawbani. Itaudi khangnaba isan nupi ka leirabra. Ningthaugi tenawana khumlaki. Marup sing aigidi ningthaugi konungda leibanina khangna jabi ka leijadri. Wafamdu tabada mayam adugi manungda nama tabi tenawa laisabi amana hairaki. Tada ningthaugi konung haibadubu tadadagi hena leiba yadabra.
ꯌꯥꯔꯕꯗꯤ ꯅꯆꯟꯁꯨ ꯌꯥꯎꯖꯒꯦ, ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯖꯒꯦ." ꯇꯦꯅꯋꯥ ꯂꯩꯁꯥꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯇꯦꯅꯋꯥꯅ ꯍꯥꯏꯈꯤ, "ꯏꯕꯦꯝꯃꯅ ꯍꯥꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯌꯥꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯕ ꯋꯥꯠꯂꯤ, ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯊꯋꯥꯟ ꯊꯥꯅ ꯁꯤꯊꯔꯛꯄ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯂꯕꯗ ꯃꯍꯤꯂꯥ ꯗꯦꯁꯇ ꯄꯥꯟꯕ ꯅꯤꯡꯊꯧ ꯕꯦꯁꯦꯟꯒꯤ ꯀꯣꯅꯨꯡ ꯊꯤꯕꯤꯔꯛꯇꯨꯅ ꯄꯥꯏꯕꯤꯔꯛꯎ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯥꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯣꯡꯂꯤꯕ ꯎꯒꯤ ꯎꯅꯥ ꯆꯤꯛꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯁꯛꯅꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯇꯦꯅꯋꯥ ꯁꯪꯒꯣꯗꯨ ꯃꯇꯥꯎꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯄꯥꯏꯈꯤ꯫ ꯇꯦꯅꯋꯥ ꯂꯩꯁꯥꯕꯤꯁꯨ ꯃꯁꯥꯕꯤꯕꯨ ꯆꯤꯡꯅ ꯌꯦꯡꯖꯔꯒ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯍꯧꯔꯒꯦ ꯍꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯄꯥꯏꯃꯤꯟꯅꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯇꯦꯅꯋꯥꯁꯨ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛ ꯌꯧꯅꯕ ꯄꯥꯏꯔꯛꯈꯤ꯫ ꯃꯕꯨꯡꯉꯣꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯃꯍꯥꯔꯥꯖ, ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯋꯥꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯅ ꯉꯥꯎꯔꯤꯕ ꯀꯃꯂꯤꯅꯤ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗ ꯀꯣꯅꯨꯡꯗꯒꯤ ꯁꯝꯖꯦꯠ ꯀꯥꯇꯤ ꯈꯨꯖꯤꯟ ꯀꯛꯅꯅꯕ ꯃꯤ ꯂꯧꯔꯨꯁꯣ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯎ ꯁꯒꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯄꯥꯏꯇꯨ ꯂꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯡꯃꯤꯟꯅꯈꯤ꯫ ꯃꯍꯥꯔꯥꯅꯤꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯗꯨꯅ ꯄꯥꯏꯇꯨꯗꯨ ꯁꯒꯣꯜꯒꯤ ꯃꯉꯛꯇ ꯍꯨꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯝ ꯈꯨꯖꯤꯟ ꯀꯛꯄꯁꯤꯡꯅ ꯅꯤꯡꯊꯤꯅ ꯀꯛꯂꯗꯨꯅ ꯅꯤꯡꯊꯧ ꯑꯐꯕ ꯐꯤ ꯁꯦꯠꯍꯜꯂꯦ꯫ ꯇꯦꯅꯋꯥꯅ ꯀꯃꯂꯤꯅꯤ ꯂꯩꯔꯦ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯅꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯍꯟꯖꯈ꯭ꯔꯣ, ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯃꯂꯤꯅꯤ ꯍꯥꯏꯕꯤꯗꯨ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯕꯦꯁ꯭ꯌ ꯅꯤꯡꯊꯧ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯏꯇꯨ ꯌꯥꯟꯁꯤꯜꯂꯒ ꯇꯦꯅꯋꯥꯅ ꯇꯥꯛꯄ ꯂꯝꯕꯤꯗ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯇꯦꯅꯋꯥꯗ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯇꯦꯅꯋꯥ, ꯀꯗꯥꯏꯗꯅꯣ ꯀꯃꯂꯤꯅꯤ ꯂꯩꯍꯧꯔꯤꯕ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯃꯨꯗ꯭ꯔ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯀꯃꯂꯤꯅꯤ ꯍꯥꯏꯔꯤꯕꯗꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯃꯨꯗ꯭ꯔꯁꯤ ꯈꯔ ꯌꯥꯡꯅ ꯂꯥꯟꯊꯣꯛꯄ ꯌꯥꯅꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯒꯣꯟ, ꯅꯪ ꯌꯣꯡ ꯑꯣꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯥꯏꯇꯨꯗ ꯃꯈꯨꯠ ꯊꯤꯟꯖꯤꯜꯂꯒ ꯌꯣꯡ ꯑꯣꯜꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯁꯒꯣꯜꯗꯨ ꯌꯣꯡ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯃꯨꯗ꯭ꯔ ꯂꯥꯟꯕ ꯌꯥꯅꯕ ꯍꯤꯕꯥꯟ ꯌꯥꯎꯗꯕ ꯍꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯄꯥꯏꯇꯨꯗ ꯃꯈꯨꯠ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯛꯈꯤ꯫ ꯍꯤꯕꯥꯟ ꯌꯥꯎꯗꯕ ꯑꯄꯥꯛꯄ ꯎꯄꯥꯛꯀꯤ ꯍꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯂꯗꯨꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯈ꯭ꯔꯦ꯫ ꯁꯃꯨꯗ꯭ꯔ ꯂꯥꯟꯊꯣꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯛꯎ꯫ ꯃꯍꯥꯛꯅ ꯅꯤꯄꯥ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯨ ꯑꯁꯦꯡꯕ ꯈꯪꯂꯛꯎ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝꯗꯨꯗ ꯆꯪꯕꯗ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇꯅ ꯎꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄꯥꯏꯇꯨꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯌꯣꯡ ꯑꯃꯗꯤ ꯁꯒꯣꯜ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯩꯔꯤꯕ ꯀꯛꯈꯗ ꯊꯨꯡꯂꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯈꯥꯡꯉꯦꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯝꯅ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯆꯤꯡꯍꯤ ꯂꯨꯖꯔꯒ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯊꯥꯎ ꯇꯩꯍꯟꯗꯨꯅ ꯏꯁꯩ ꯉꯪꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯆꯥꯛꯂꯨꯛ ꯑꯅꯤꯈꯛ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯌꯣꯡ ꯑꯃꯁꯨꯡ ꯇꯦꯅꯋꯥꯅ ꯈꯜꯂꯤ, ꯆꯥꯒꯗꯧꯕꯗꯤ ꯃꯊꯟꯇꯅꯤ, ꯆꯥꯛꯇꯤ ꯆꯥꯛꯂꯨꯛ ꯑꯅꯤ ꯁꯨꯔꯤ, ꯃꯔꯝ ꯈꯪꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯄꯥ ꯑꯃ ꯃꯈꯨꯠꯇ ꯑꯍꯥꯎꯕ ꯍꯩꯔꯥꯡ ꯐꯖꯔꯕ ꯂꯩꯔꯥꯡ ꯄꯨꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯆꯥꯡꯂꯨꯛꯇ ꯐꯝꯂꯗꯨꯅ ꯃꯣꯃꯣꯟ ꯇꯧꯅꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯤꯄꯥꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯅꯤꯡꯊꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯦꯕꯥ ꯇꯧꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯍꯣꯔꯦꯟꯗꯤ ꯑꯩꯍꯥꯛ ꯈꯔ ꯊꯦꯡꯂꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯆꯥꯕ ꯊꯛꯄ ꯉꯥꯏꯔꯅꯨ, ꯅꯪꯅ ꯍꯥꯟꯅ ꯑꯗꯨꯝ ꯆꯥꯊꯣꯛꯆꯔꯣ꯫ ꯍꯣꯔꯦꯟ ꯀꯔꯝꯕ ꯑꯆꯤꯟꯕ ꯂꯩꯕꯤꯗꯨꯅ ꯊꯦꯡꯅ ꯂꯥꯛꯄꯤꯒꯗꯧꯔꯤꯕꯅꯣ? ꯉꯁꯤꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯁꯚꯥꯗ ꯖꯒꯣꯏ ꯏꯁꯩ ꯈꯔ ꯊꯦꯡꯅ ꯁꯥꯒꯗꯧꯔꯤ꯫ ꯂꯥꯛꯄꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ" ꯍꯥꯏꯔꯝꯂꯒ ꯅꯤꯄꯥꯗꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯈꯪꯂꯕꯗ ꯌꯣꯡ ꯑꯃꯁꯨꯡ ꯇꯦꯅꯋꯥꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯊꯨꯡꯂꯈꯤ꯫ ꯅꯤꯡꯊꯧꯅ
ꯀꯔꯤ ꯀꯔꯝ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯕꯗ ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯈꯤ, ꯏꯕꯨꯡꯉꯣ, ꯃꯍꯥꯛ ꯂꯧꯕ ꯌꯥꯕ ꯃꯍꯥꯔꯥꯖꯀꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ. ꯃꯍꯥꯛꯇꯤ ꯅꯤꯄꯥ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯁꯣꯔꯥꯔꯦꯟꯒꯤ ꯒꯟꯙꯔꯕ ꯅꯤꯄꯥ ꯑꯃꯒ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯇꯥꯏ? ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯈꯤ, ꯏꯇꯥꯎ ꯌꯣꯡꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛꯇꯪꯒ ꯆꯪꯖꯔꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ. ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯃꯅꯥꯏꯁꯤꯡꯅ ꯍꯥꯟꯅꯒꯨꯝ ꯆꯥꯂꯨꯛ ꯑꯅꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯥꯗꯨꯗ ꯊꯝꯂꯦ. ꯔꯥꯖꯀꯨꯃꯥꯔꯤ ꯒꯟꯙꯔꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯥꯂꯨꯛꯇꯨ ꯂꯧꯊꯣꯛꯂꯒ ꯆꯥꯊꯣꯛꯂꯦ. ꯑꯗꯨꯒ ꯆꯥꯂꯨꯛ ꯑꯃꯗꯨꯅ ꯐꯖꯅ ꯁꯦꯝꯗꯨꯅ ꯆꯥꯛ ꯈꯨꯝꯅꯕ ꯑꯃꯅ ꯈꯨꯝꯗꯨꯅ ꯊꯝꯈꯤ. ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯥꯒꯤ ꯀꯥꯡꯊꯣꯟꯗ ꯍꯤꯞꯇꯨꯅ ꯃꯕꯨꯡꯉꯣꯕꯨ ꯋꯥꯅ ꯉꯥꯏꯔꯤ. ꯃꯇꯝ ꯑꯗꯨꯗ ꯌꯣꯡꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯒ ꯃꯥꯒꯤ ꯑꯃꯥꯡꯕꯗꯨ ꯄꯨꯈꯝꯗ ꯃꯥꯡꯁꯤꯜꯂꯒ ꯆꯥꯛꯇꯨꯅ ꯐꯖꯅ ꯀꯨꯞꯁꯤꯜꯂꯦ. ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯗꯨꯁꯨ ꯊꯛꯇꯣꯛꯂꯒ ꯌꯣꯡ ꯏꯁꯤꯡ ꯆꯠꯁꯤꯜꯂꯒ ꯐꯖꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯦ. ꯃꯗꯨꯒꯤ ꯇꯨꯡꯗ ꯇꯦꯅꯋꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯒꯟꯙꯔꯕ ꯂꯥꯛꯄ ꯉꯥꯏꯈꯤ. ꯈꯔ ꯊꯦꯡꯂꯞꯅ ꯒꯟꯙꯔꯕꯗꯨ ꯂꯥꯛꯂꯦ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ. ꯅꯤꯄꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯐꯖꯅ ꯍꯥꯝꯂꯗꯨꯅ ꯀꯨꯞꯂꯤꯕ ꯆꯥꯛꯇꯨ ꯂꯧꯊꯣꯛꯂꯒ ꯆꯥꯕ ꯍꯧꯔꯛꯈꯤ. ꯃꯥꯅ ꯈꯜꯂꯤ, ꯉꯁꯤꯒꯤ ꯆꯥꯛꯁꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯃꯅꯝ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯤ. ꯌꯣꯡꯒꯤ ꯑꯃꯥꯡꯕ ꯆꯥꯅ ꯀꯨꯞꯁꯤꯜꯂꯒ ꯊꯅꯝꯕꯗꯨ ꯃꯥꯅ ꯆꯥꯕꯗ ꯆꯈꯣꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ. ꯃꯅꯝꯗꯨ ꯈꯪꯅꯝ ꯅꯝꯊꯤꯈꯤꯕꯗꯨꯅ ꯆꯥꯛꯇꯨ ꯈꯣꯠꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯌꯣꯡꯅ ꯃꯥꯡꯁꯤꯜꯂꯝꯕꯗꯨ ꯊꯦꯡꯅꯔꯦ. ꯏꯁ ꯍꯥꯏꯔꯒ ꯏꯁꯤꯡꯒꯤ ꯄꯥꯠꯔꯗꯨ ꯄꯥꯏꯔꯒ ꯃꯆꯤꯟ ꯇꯦꯡꯊꯣꯛꯅꯕ ꯃꯌꯥꯗ ꯏꯁꯤꯡ ꯆꯤꯡꯁꯤꯜꯂꯒ ꯀꯥꯝꯊꯣꯔꯛꯄꯗ ꯌꯣꯡꯒꯤ ꯏꯁꯤꯡ ꯃꯅꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯗꯅ ꯍꯪꯒꯣꯏꯕꯒ ꯂꯣꯏꯅꯅ ꯁꯥꯎꯔꯗꯨꯅ ꯂꯥꯎꯔꯛꯈꯤ, ꯅꯪꯅ ꯑꯩꯕꯨ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯅꯍꯥꯛ ꯂꯩꯖꯍꯧꯔꯣ. ꯉꯁꯤꯗꯒꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ. ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯕ ꯏꯀꯥꯏꯕ ꯄꯤꯕ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨ ꯍꯟꯈ꯭ꯔꯦ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯖꯕ ꯇꯥꯈꯤꯗ꯭ꯔꯦ. ꯃꯗꯨꯒꯤ ꯇꯨꯡꯗ ꯇꯦꯅꯋꯥ ꯑꯃꯗꯤ ꯌꯣꯡꯗꯨ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯔꯦ. ꯇꯥꯟꯖꯥꯗꯨꯗ ꯇꯦꯅꯋꯥꯅ ꯅꯤꯡꯊꯧꯗ ꯃꯊꯪꯗꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯪꯂꯛꯈꯤ. ꯅꯤꯡꯊꯧꯅ ꯃꯊꯪ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯗꯟꯗꯤ ꯄꯤꯔꯝꯂꯒ ꯏꯔꯩꯕꯥꯛꯇ ꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏꯈꯤ. ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯃꯍꯥꯔꯥꯖ ꯁꯝꯕꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧꯔꯦꯜ ꯕꯤꯔꯁꯦꯟ ꯂꯥꯛꯍꯧꯏ, ꯃꯍꯥꯔꯥꯖꯄꯨ ꯎꯖꯅꯤꯡꯏ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯔꯨ. ꯅꯤꯡꯊꯧꯔꯦꯜ ꯕꯤꯔꯁꯦꯟꯒꯤ ꯃꯃꯤꯡ ꯍꯥꯟꯅ ꯇꯥꯕ ꯌꯥꯎꯕ ꯉꯥ ꯐꯥꯕ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯈꯤ. ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯁꯝꯕꯨꯗ ꯇꯝꯂꯨꯅꯕꯒꯤꯗꯃꯛ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯁꯝꯕꯨꯒꯤ ꯃꯐꯝꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯔꯛꯇꯨꯅ ꯅꯤꯡꯊꯧ ꯕꯤꯔꯁꯦꯟꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯈꯤ. ꯅꯤꯡꯊꯧ ꯁꯝꯕꯨꯅ ꯅꯤꯡꯊꯧꯔꯦꯜ ꯕꯤꯔꯁꯦꯟꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯣꯛꯈꯤ. ꯅꯤꯡꯊꯧ ꯁꯝꯕꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯤꯡꯊꯧꯔꯦꯜꯅ ꯑꯩꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯀꯔꯝꯕ ꯂꯩꯕꯤꯕꯒꯦ, ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯂꯝ ꯀꯣꯏꯕꯤꯔꯛꯄ꯭ꯔꯥ? ꯃꯍꯥꯔꯥꯖ, ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯃꯂꯤꯅꯤꯒꯤ ꯃꯊꯛꯇ ꯁꯣꯔꯥꯔꯦꯟꯒꯤ ꯒꯟꯙꯔꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯂꯛꯏ. ꯃꯗꯨꯒꯤꯗꯃꯛ ꯕꯤꯆꯥꯔ ꯑꯃꯇꯪ ꯇꯧꯖꯕ ꯂꯥꯛꯆꯕꯅꯤ. ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯝꯕꯨ ꯀꯔꯝꯕ ꯑꯀꯥꯏꯕ ꯊꯣꯛꯂꯒꯗꯕ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯖꯈꯤ. ꯕꯤꯔꯁꯦꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯕꯤꯆꯥꯔ ꯑꯁꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯍꯥꯔꯥꯖꯒꯤ ꯏꯀꯥꯏꯕ ꯋꯥꯔꯧꯕ ꯂꯥꯛꯀꯗ꯭ꯔꯥ? ꯑꯗꯨꯅ ꯕꯤꯆꯥꯔ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯖꯔꯒꯦ, ꯆꯤꯡꯅꯕꯤꯒꯗ꯭ꯔꯥ? ꯁꯝꯕꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧꯔꯦꯜꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ. ꯅꯤꯡꯊꯧ ꯕꯤꯔꯁꯦꯟ ꯂꯩꯕꯥꯛꯇꯨꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯛꯈꯗ ꯊꯨꯡꯂꯔꯦ. ꯃꯃꯥ ꯁꯃꯤꯂꯥ ꯍꯤꯡꯆꯥꯕꯤꯅ ꯇꯝꯕꯤꯔꯝꯕ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤꯅ ꯒꯟꯙꯔꯕꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯤꯄꯥ ꯑꯃ ꯑꯣꯜꯍꯟꯗꯨꯅ ꯃꯅꯥꯏ ꯑꯅꯤꯅ ꯄꯨꯁꯤꯜꯍꯜꯂꯛꯈꯤ.
Madu ubada Kamalini Kobi Kainado Wabi Bakta Tare Ningthau Bisena Wayan Bahoraki Gandharva Nangi Piendabadu Miam Tana Bahayu Ai Budinanga Hai Budagitare Gandharva Ningthau Kurum Jaraga Haukiba Makoyani Laiminarpa Mati Jalukta Amang Bahap to Napijaba Punamaktamki Wapam du Targa Besena Kamalinida Hanglaki Hairi Basi Sumbra Nangi Kakadani Pa Mata Sanghandana Lairaga Nangi Nungsijari Bani Pabu Karigi Amang Bapijari Bano Pam the Batara Basumabu Pamdre Habiadra Nupi Webina Koina Amuktan Napuro Bani Kanjaki Bani Padu Magi Dharma Ngak to Namabu Napuro Bani Kangada Bani Madudi Natana Nangna Sana Ning Mamong the Sana Dona Nipa Kudim Manghangadori Bara Aduna Din Hag Dandi Pangloy the Bagi Madam Lady Nang the Tauzer Damak Lamjing Oiduna Mapo Kudimak Nangumanupi Singsi Naketa Kuntret Kimanunda Mi Tabana Mapani Lai Tabana Mapani Rakasat Tabana Mapani Rakasat Taba Thomi Sak the Poktuna Napuro Basabi Oiduna Lairuro Aduga Gandharban Hakti Toina di Landi Hairabasu Nahak Kumanipa Singsi Hairibat Naketresida Mi Oina Poktuna Nupi Sabani Pa Oina Poktuna Layo Ras Kumari Nabi Sening Togi Mapamda Kurum Zaraduna Haijaraki Ining Togi Bungo Nanaina Dozerba Karmana Aina Pangjagadori Bani Adubu Mapong Mapok Kuding da Adumna Leho Batarabadi Nanai di Mang Batare Aduna Nanai Dos Kokshana Bamaram Amatang Boro in a Pipiramo Besaning Tau Dharma Labo Oibana Wakal Amuk Kantaratuna Hairaki Ibema Ehakras Shaururi Nahaksu Karadi Henmali Adubu Pare Ganagumba Nupi Singna Mapuru Balaina Laina Sigba Patabat Habagasi Tabatara Badi Aina Haiki Badu Soidana Tunglagani Adubu Nupi Oibigia Toiba Bidi Bidhatadi Mama Mapani Nupi Pogliba Mama Mapana Angang Saudringai the Karamana Keteda Pokpake Kangdoktuna Kaina Oiringai the Akang Batana Duna Tauni Zarabadi Magida Dos Punamak Kokpa Oshino Aduga Kangau Daduna Mayum Pandona Nipa Saraglabadi Siba Mahatevagi Shiri Shakti Pangba Mioi Singna Sibagi Nam Katsaduna Kurum Zagadabani Asum the Ningtauran Besena Ras Kumari the Bor Oi Shab Oi Doduna Piki Ningtau Sambu Besen Ningtauge Wayan the Yamnangaki Migi Wayan the Natana Laile Baki Wayan Power Tobu Oire Kanduna Yamne Kai Kumnazaki Ningtau Sambu Bidai Piram Laga Ningtauran Besen Magi Tenawa Madi Yong Olava Sagol Galoinana Hiban Yautava He the Tong Dona Samudra Wang Malan Toraki Ras Kumari Kamaliniti Ikai Mankraduna Ningtau Kunung Tadokuna Bonda Satkituna Mahadeva Kawa Laibu Ningsatuna Mapun Silenki Yong Olava Sagoladu Amuk Sagol Olanduna Besian Ningtau Tentabatau Duna Maharani Ginakta Tuna Yonapa Sagol Tong Duna Laki Besian Ningtau Maharani Bu Ningsing Zaraduna Nungaitaba Poraki Asumna Lakpana Konung Yorabada Maharani Amadi Masasing Lebaki Angamatau Sing Amadi Praja Punamak Harau Bagingam Kai Lakidre Haukiba Bonda Satan Basatpada Saji Halubadagi Saji Amomna Saptau Kiba Amadi Kamalinina Oram Lebamong Matau Mana Kamalini Amadi Gandharbada Saptorma Punamak Damdona Praja Punamak Tahanki Mayam Punamak Suyamna Nungai Minaki Asumna Lairakpuna Tenawadi Matwai Nungaitaba Amadi Nungsuk Nunjanana Labor Ubada Ningtau Maharani na Kausinduna Magi Awabagi Maram Hanki Tenawana Yamna Puning Nungsina Kamalini But Tiruraga Halakpada Asukpa Bonda Tenawa Sangoga Lemina Kiba Tenawa Laishabiga Wasakna Kiba Matamdi Yauselaglabana Mabungo Mabimagi Mapamda Hangatjaba Ngamdana Tamoi Puba Ngamdana Wajabani Haina Tamjaki Wapamdu Tabada Dharma Lairaba Birsen Ningtauna Mamana Jiva Singbanung Sibiu Hairama Punamak Ningsinglaga
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ, ꯖꯤꯕ ꯄꯨꯝꯅꯃꯛ ꯄꯣꯛꯄꯨ ꯄꯣꯛꯂꯨꯔꯕꯗꯤ ꯄꯣꯛꯂꯨꯔꯤꯕ ꯖꯥꯠ ꯑꯗꯨꯒꯤ ꯃꯄꯣꯡꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯈꯟꯗꯨꯅ ꯄꯣꯟ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯍꯥꯛ ꯑꯁꯤ ꯖꯤꯕꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯤ ꯗꯣꯁ ꯄꯥꯞ ꯀꯌꯥꯗ ꯂꯩꯈ꯭ꯔꯕꯅꯣ꯫ ꯅꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯃꯔꯨꯞꯅ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯒꯤ ꯇꯟꯖꯥꯗꯨꯗ ꯇꯦꯅꯋꯥ ꯁꯪꯒꯨꯗꯨ ꯃꯇꯝ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯥꯏꯔꯛꯈꯤ꯫ ꯇꯦꯅꯋꯥ ꯑꯃꯣꯝꯅ ꯃꯁꯥꯕꯤꯕꯨ ꯀꯧꯖꯔꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯂꯥꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯦꯅꯋꯥ ꯑꯃꯣꯝꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯑꯣꯡꯗ ꯈꯨꯔꯨꯝꯂꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯕ ꯌꯥꯗꯅ ꯀꯥꯏꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯈꯣꯏ ꯑꯅꯤ ꯅꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯣꯏꯖꯔꯣ꯫ ꯇꯦꯅꯋꯥ ꯂꯥꯕ ꯑꯃꯣꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯆꯔꯒ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯄꯥꯏꯈꯤ꯫ ꯅꯤꯡꯊꯧ ꯕꯤꯔꯁꯦꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯆꯟꯗ꯭ꯔꯂꯦꯈꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯖꯍꯧꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫